ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯣꯗ꯭ꯌꯨꯜ 2 ꯃꯅꯤ ꯑꯦꯟ ꯏꯟꯚꯦꯁꯇꯤꯡꯒꯤ ꯄꯥꯔꯠ ꯑꯣꯏꯗꯣꯏꯅꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯍꯥꯎ ꯇꯨ ꯁꯦꯞ ꯃꯅꯤ ꯕꯤꯐꯣꯔ ꯌꯨ ꯁ꯭ꯇꯥꯔꯠ ꯇ꯭ꯔꯦꯗꯤꯡ ꯀꯣ ꯅꯪ ꯇ꯭ꯔꯦꯗꯤꯡꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯀꯃꯥꯏꯅ ꯄꯩꯁꯥꯁꯦ ꯁꯦꯞ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯦ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯀꯥꯟꯅꯗꯣꯏꯅꯦ ꯃꯌꯥꯝꯗ ꯅꯣꯏ ꯁꯤꯈꯣꯏꯁꯦ ꯐꯖꯅ ꯐꯣꯂꯣ ꯇꯧꯕꯤꯌꯣ ꯅꯠꯇ꯭ꯔꯒꯗꯤ ꯃꯌꯥꯝ ꯅꯣꯏꯒꯤ ꯇ꯭ꯔꯦꯗꯤꯡꯒꯤ ꯐꯤꯜꯗꯀꯣ ꯅꯣꯏ ꯑꯗꯨꯝ ꯇ꯭ꯔꯦꯗꯤꯡ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯃꯍꯨꯠꯇ ꯅꯣꯏ ꯍꯦꯟꯅ ꯂꯨꯁ ꯑꯣꯏꯒꯅꯤꯀꯣ ꯃꯌꯥꯝ ꯅꯣꯏ ꯄꯩꯁꯥ ꯃꯥꯡꯒꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯁꯦꯝꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ ꯅꯣꯏ ꯈꯪꯖꯤꯜꯂꯨ ꯃꯌꯥꯝ ꯑꯩꯒꯤ ꯄꯥꯔꯠ 1ꯗꯣ ꯌꯦꯡꯗ꯭ꯔꯤꯕꯁꯤꯡꯁꯨ ꯅꯣꯏ ꯃꯣꯗ꯭ꯌꯨꯜ 1 ꯌꯦꯡꯗ꯭ꯔꯤꯕꯁꯤꯡꯁꯨ ꯅꯣꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯠꯂꯒ ꯚꯤꯖꯤꯠ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯈ꯭ꯔꯕꯅꯤ ꯑꯗꯨꯁꯨ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯑꯩꯒꯤ ꯃꯣꯗ꯭ꯌꯨꯜ 2ꯒꯤ ꯃꯅꯤ ꯑꯦꯟ ꯏꯟꯚꯦꯁꯇꯤꯡꯒꯤ ꯄꯥꯔꯠ 1 ꯑꯃꯁꯨ ꯍꯥꯞꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯁꯨ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯑꯗꯨꯝ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯁꯔꯆ ꯇꯧꯔꯒ ꯑꯗꯨꯝ ꯄ꯭ꯂꯦꯂꯤꯁꯁꯨ ꯂꯩꯕꯅꯦ ꯑꯗꯨꯗ ꯌꯦꯡꯕꯤꯔꯣꯕꯀꯣ ꯆꯠꯂꯒ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯍꯧꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯁꯦꯛꯁꯟ 1ꯗꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯑꯩꯈꯣꯏꯒꯤ ꯇꯣꯄꯤꯛꯁꯦ ꯁꯤ ꯋꯥꯏ ꯁꯦꯚꯤꯡ ꯀꯝꯁ ꯕꯤꯐꯣꯔ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯡꯁꯦ ꯇꯧꯗ꯭ꯔꯤꯉꯩꯗꯀꯣ ꯃꯌꯥꯝ ꯁꯦꯚꯤꯡꯁꯦ ꯀꯩꯒꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯑꯩꯈꯣꯏ ꯕꯤꯒꯤꯅꯔꯁ ꯏꯁꯄꯤꯁꯦꯜꯂꯤ ꯕꯤꯒꯤꯅꯔꯁ ꯈꯣꯏꯁꯤꯀꯣ ꯍꯦꯛꯇ ꯇ꯭ꯔꯦꯗꯤꯡꯁꯤꯀꯣ ꯃꯌꯥꯝ ꯄꯨꯡꯍꯧꯗ ꯍꯧꯖꯤꯜꯂꯦꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯌꯨꯝ ꯚꯔꯥꯒꯤꯗꯃꯛ ꯗꯔꯀꯥꯔ ꯇꯥꯕ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯣꯁꯔꯤꯁ ꯂꯩꯅꯤꯡꯉꯥꯏ ꯗꯔꯀꯥꯔ ꯇꯥꯕ ꯄꯩꯁꯥ ꯅꯠꯇ꯭ꯔꯒ ꯐꯦꯃꯤꯂꯤ ꯑꯦꯛꯁꯄꯦꯟꯁꯦꯁꯀꯤ ꯗꯔꯀꯥꯔ ꯇꯥꯕ ꯄꯩꯁꯥꯁꯦ ꯍꯦꯛꯇ ꯕꯖꯦꯠꯀꯨꯝꯕ ꯁꯦꯝꯗꯕꯤꯗ ꯇ꯭ꯔꯦꯗꯤꯡ ꯗꯥꯏꯔꯦꯛ ꯍꯧꯖꯤꯟꯕ ꯌꯥꯎꯋꯦꯕꯀꯣ ꯃꯌꯥꯝ ꯁꯤꯈꯣꯏꯁꯦ ꯇꯧꯔꯣꯏꯗꯕꯅꯦꯕ ꯍꯥꯏꯗꯤ ꯁꯤꯈꯣꯏꯁꯤꯅꯅꯦꯕ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯔꯁ ꯑꯣꯏꯕꯁꯤꯡꯕꯨ ꯍꯦꯟꯅ ꯋꯥꯍꯟꯕꯁꯤꯀꯣ ꯃꯌꯥꯝ ꯃꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯗ꯭ꯌꯨ ꯑꯣꯏꯍꯟꯕꯁꯤꯀꯣ ꯃꯌꯥꯝ ꯃꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯍꯟꯕꯁꯦ ꯁꯤꯒꯨꯝꯕꯁꯦ ꯋꯥꯔꯤ ꯂꯩꯇꯕ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯇ꯭ꯔꯦꯗꯤꯡ ꯇꯧꯕꯗ ꯄꯩꯁꯥꯁꯦ ꯂꯥꯛ ꯃꯥꯡꯕꯁꯨ ꯌꯥꯎꯔꯤꯕꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯃꯆꯥ ꯃꯤꯁꯇꯦꯛꯁ ꯃꯆꯥ ꯀꯃꯟꯂꯤ ꯃꯤꯁꯇꯦꯛꯁ ꯑꯣꯏꯕꯁꯦ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝ ꯁꯤꯈꯣꯏꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯀꯣꯔ ꯇꯧꯔꯛꯀꯅꯤ ꯍꯣꯔꯦꯟ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯂꯥꯁ ꯂꯣꯏꯕ ꯐꯥꯎꯕ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯌꯨꯝ ꯚꯔꯥ ꯊꯤꯅꯤꯡꯉꯥꯏ ꯔꯦꯟꯒꯤ ꯄꯩꯁꯥꯈꯣꯏꯁꯦ ꯅꯦꯋꯔ ꯌꯨꯁ ꯏꯟ ꯇ꯭ꯔꯦꯗꯤꯡ ꯀꯣ ꯅꯪ ꯌꯨꯁ ꯇꯧꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯒ꯭ꯔꯣꯁꯔꯤ ꯅꯪꯒꯤ ꯆꯥꯛ ꯌꯦꯟꯖꯥꯡꯒꯨꯝꯕ ꯆꯥꯅꯉꯥꯏ ꯁꯦꯠꯅꯉꯥꯏ ꯑꯗꯨꯒꯨꯝꯕ ꯗꯔꯀꯥꯔ ꯇꯥꯕ ꯄꯩꯁꯥꯈꯣꯏꯁꯦ ꯑꯗꯨꯁꯨ ꯌꯨꯁ ꯁꯨꯛꯇꯧ ꯇꯧꯔꯣꯏꯗꯕꯅꯤ ꯇ꯭ꯔꯦꯗꯤꯡꯗꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯑꯦꯛꯁꯄꯦꯟꯁ ꯗꯔꯀꯥꯔ ꯇꯥꯕꯈꯣꯏꯁꯤꯒ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯁꯤꯁꯦ ꯑꯗꯨꯝ ꯃꯊꯪ ꯑꯩꯅ ꯀꯃꯥꯏꯅ ꯈꯥꯏꯗꯣꯛꯀꯅꯤ ꯀꯃꯥꯏꯅ ꯁꯦꯝꯒꯅꯤ ꯑꯗꯨꯒ ꯑꯗꯨꯈꯣꯏꯁꯦ ꯑꯩ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣꯕꯀꯣ ꯑꯩ ꯂꯣꯏꯅ ꯀꯣꯚꯔ ꯑꯞ ꯇꯧꯔꯛꯀꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯅꯣꯏ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯌꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯄꯩꯁꯥ ꯑꯩꯈꯣꯏꯗꯀꯣ ꯔꯦꯟꯗ ꯗꯔꯀꯥꯔ ꯇꯥꯕ ꯐꯨꯗ ꯂꯩꯅꯉꯥꯏ ꯗꯔꯀꯥꯔ ꯇꯥꯕꯗꯒꯤ ꯅꯪ ꯐꯦꯃꯤꯂꯤ ꯑꯦꯛꯁꯄꯦꯟꯁ ꯗꯔꯀꯥꯔ ꯇꯥꯕ ꯑꯩꯈꯣꯏ ꯌꯨꯁ ꯇꯧꯔꯀꯥꯟꯗ ꯅꯪꯒꯤ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯗꯤꯁꯤꯖꯟ ꯂꯧꯕꯁꯤꯀꯣ ꯃꯌꯥꯝ ꯅꯪ ꯀꯩꯅꯣ ꯂꯣꯖꯤꯀꯦꯜꯂꯤ ꯅꯪ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯅ ꯅꯪ ꯗꯤꯁꯤꯖꯟ ꯂꯧꯕ ꯁꯨꯛꯉꯝ ꯉꯝꯃꯣꯏꯕ ꯅꯪ ꯏꯃꯣꯁꯅꯦꯜꯁꯤꯅꯀꯣ ꯃꯌꯥꯝ ꯅꯪ ꯑꯗꯨꯒ ꯅꯪꯒꯤ ꯏꯁꯇ꯭ꯔꯦꯁꯁꯦ ꯍꯦꯟꯅ ꯂꯩꯍꯟꯒꯅꯤꯕ ꯑꯗꯨꯅ ꯁꯨꯛꯇꯧ ꯇꯧꯔꯣꯏꯗꯧꯕꯅꯤ ꯑꯗꯣ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯇ꯭ꯔꯦꯗꯔꯁ ꯑꯣꯜꯋꯦꯁ ꯕꯤꯜ ꯑꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐꯥꯎꯟꯗꯦꯁꯟ ꯕꯤꯐꯣꯔ ꯔꯤꯁꯀꯤꯡ ꯃꯅꯤ ꯏꯟ ꯗ ꯃꯥꯔꯀꯦꯠ ꯍꯥꯏꯕꯅꯦꯕꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯅꯣꯏ ꯁꯦꯚꯤꯡ ꯇꯧꯕ ꯑꯣꯏꯅ ꯅꯪ ꯐꯣꯔꯦꯛꯁꯀꯤ ꯃꯔꯝꯗ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯦꯗꯤꯡꯒꯤ ꯃꯔꯝꯗ ꯂꯔꯟ ꯍꯥꯟꯅ ꯇꯧꯋꯣ ꯑꯗꯨꯒ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯋꯣ ꯑꯗꯨ ꯐꯖꯅ ꯇꯧꯔꯀꯥꯟꯗꯗ ꯅꯪ ꯇ꯭ꯔꯦꯠ ꯆꯪꯕꯤꯌꯣꯕꯀꯣ ꯑꯔꯦꯜ ꯇ꯭ꯔꯦꯠꯇꯣ ꯂꯧꯋꯣꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯇꯧ ꯑꯗꯨꯝ ꯃꯊꯪ ꯁꯤꯁꯨ ꯑꯗꯨꯝ ꯍꯥꯞꯂꯛꯀꯦꯀꯣ ꯃꯊꯪꯒꯤ ꯑꯗꯨꯝ ꯇꯣꯄꯤꯛꯁꯤꯡꯁꯦꯀꯣ ꯃꯌꯥꯝ ꯃꯊꯪꯗꯅ ꯋꯥꯏ ꯌꯨ ꯅꯤꯠ ꯁꯦꯚꯤꯡꯁ ꯕꯤꯐꯣꯔ ꯇ꯭ꯔꯦꯗꯤꯡ ꯀꯣ ꯅꯪ ꯇ꯭ꯔꯦꯗꯤꯡ ꯇꯧꯗ꯭ꯔꯤꯉꯩꯗ ꯁꯦꯚꯤꯡꯁꯦ ꯀꯔꯝꯍꯥꯏꯅ ꯃꯔꯨ ꯑꯣꯏꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯦ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯃꯌꯥꯝ ꯅꯪ ꯁꯦꯚꯤꯡ ꯇꯧꯔꯗꯤꯀꯣ ꯃꯌꯥꯝ ꯅꯪꯒꯤ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯀꯥꯟꯗ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯄꯤꯁ ꯑꯣꯏꯅ ꯅꯪ ꯇ꯭ꯔꯦꯗꯤꯡꯁꯦ ꯐꯖꯅ ꯇꯧꯕ ꯉꯝꯒꯅꯤꯕꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯒꯅꯦꯕ ꯍꯥꯏꯗꯤ ꯅꯪꯒꯤ ꯇ꯭ꯔꯦꯗꯤꯡꯗ ꯅꯪ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯕ ꯉꯝꯗ꯭ꯔꯁꯨ ꯅꯪꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯗ ꯉꯁꯥꯏꯗꯤ ꯅꯪ ꯂꯣꯏꯅ ꯕꯖꯦꯠ ꯁꯦꯝꯕꯅꯤꯅ ꯅꯪꯒꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯉꯥꯏ ꯑꯗꯒꯤ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯑꯦꯛꯁꯄꯦꯟꯁꯀꯤꯗꯃꯛꯇ ꯅꯪ ꯂꯣꯏꯅ ꯕꯖꯦꯠ ꯁꯦꯝꯈ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯁꯦ ꯏꯟꯁꯤꯀ꯭ꯌꯨꯔꯤꯇꯤ ꯂꯩꯇꯕꯗꯣ ꯑꯣꯏꯔꯔꯣꯏꯕꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯅꯪ ꯇ꯭ꯔꯦꯁꯇ ꯂꯨꯖꯤꯡ ꯑꯣꯏꯔꯀꯥꯟꯗꯁꯨ ꯅꯪꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯅꯤꯕꯀꯣ ꯁꯦꯚꯤꯡꯁꯤꯅꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯇ꯭ꯔꯦꯠ ꯇꯧꯕ ꯀꯥꯟꯗ ꯅꯪꯒꯤ ꯔꯨꯜꯁ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯄ꯭ꯂꯥꯟꯗꯣ ꯃꯌꯥꯝ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ
ꯑꯗꯨꯈꯣꯏꯗꯣ ꯅꯪ ꯐꯖꯅ ꯐꯣꯂꯣ ꯇꯧꯕ ꯉꯝꯍꯟꯒꯅꯤꯕ ꯅꯪ ꯁꯦꯚꯤꯡꯁꯦ ꯑꯁꯤꯒꯤ ꯁꯦꯚꯤꯡꯁꯦ ꯐꯖꯅ ꯇꯧꯔꯗꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯅꯪꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯗꯒꯤ ꯅꯪꯒꯤ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡ ꯀꯣ ꯅꯪ ꯐꯖꯅ ꯇꯧꯕ ꯉꯝꯒꯅꯤꯕꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯀꯟꯐꯤꯗꯦꯟꯁ ꯇꯨ ꯃꯦꯛ ꯔꯦꯁꯅꯦꯜ ꯗꯤꯁꯤꯖꯟꯁ ꯍꯥꯏꯕꯅꯦꯕꯀꯣ ꯃꯌꯥꯝ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯪꯒꯤ ꯇ꯭ꯔꯦꯠ ꯇꯧꯕ ꯀꯥꯟꯗ ꯍꯣꯏ ꯅꯪꯒꯤ ꯗꯤꯁꯤꯖꯟꯁꯦ ꯅꯪ ꯂꯣꯖꯤꯀꯦꯜꯂꯤ ꯑꯣꯏꯅ ꯅꯪ ꯈꯟꯕ ꯉꯝꯒꯅꯦꯕꯀꯣ ꯏꯟꯁꯇꯤꯠ ꯑꯣꯐ ꯔꯦꯗꯔ ꯗꯦꯟ ꯅꯪ ꯏꯃꯣꯁꯟꯁ ꯕꯦꯁ ꯗꯤꯁꯤꯖꯟꯁ ꯕꯦꯁ ꯑꯣꯟ ꯏꯃꯣꯁꯟ ꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯅꯪ ꯁꯦꯚꯤꯡꯁꯦ ꯑꯍꯥꯟꯕꯗ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯀꯣ ꯅꯪ ꯋꯤꯗꯥꯎꯠ ꯁꯦꯚꯤꯡꯁ ꯑꯦꯚꯔꯤ ꯂꯨꯖꯤꯡ ꯇ꯭ꯔꯦꯠ ꯐꯤꯜꯁ ꯂꯥꯏꯛ ꯑꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯃꯥꯔꯖꯦꯟꯁꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯅꯪ ꯁꯦꯚꯤꯡꯁꯦ ꯍꯥꯟꯅ ꯇꯧꯗ꯭ꯔꯗꯤꯀꯣ ꯃꯌꯥꯝ ꯅꯪꯒꯤ ꯂꯣꯖꯤꯡ ꯇ꯭ꯔꯦꯁ ꯅꯪꯒꯤ ꯇ꯭ꯔꯦꯁꯇ ꯅꯪ ꯂꯨꯖ ꯑꯣꯏꯕ ꯀꯥꯟꯗꯀꯣ ꯃꯌꯥꯝ ꯅꯪ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯁ ꯑꯣꯏꯔꯛꯀꯅꯤ ꯅꯪꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯦꯀ꯭ꯌꯨꯔꯤꯇꯤ ꯋꯥꯈꯜ ꯂꯥꯛꯀꯅꯤ ꯑꯗꯒꯤ ꯅꯪ ꯏꯃꯣꯁꯟꯁꯦ ꯅꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯝ ꯋꯥꯔꯛꯀꯅꯤꯕꯀꯣ ꯑꯗꯨꯅ ꯅꯪ ꯑꯍꯥꯟꯕꯗ ꯁꯦꯚꯤꯡꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯀꯣ ꯃꯊꯪꯒꯤ ꯇꯣꯄꯤꯛꯇ ꯏꯃꯥꯔꯖꯦꯟꯁꯤ ꯐꯟꯀꯣ ꯃꯌꯥꯝ ꯅꯪꯒꯤ ꯇ꯭ꯔꯦꯗꯤꯡ ꯑꯦꯀꯥꯎꯟꯗ ꯅꯪ ꯄꯩꯁꯥ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯐꯟꯗꯣ ꯍꯥꯟꯅ ꯅꯪ ꯕꯤꯜ ꯇꯧꯋꯣꯕꯀꯣ ꯅꯪ ꯑꯦꯠꯂꯤꯁ ꯊꯥ 3 to 4 months ꯑꯦꯠꯂꯤꯁ ꯅꯪ 3 monthsꯀꯤꯗꯃꯛ ꯅꯪꯅ ꯗꯔꯀꯥꯔ ꯇꯥꯕ ꯂꯤꯚꯤꯡ ꯑꯦꯛꯁꯄꯦꯟꯁꯀꯤꯗꯃꯛ ꯗꯔꯀꯥꯔ ꯇꯥꯕꯗꯣ ꯅꯪ ꯁꯦꯞ ꯇꯧꯕꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯗꯨ ꯄꯩꯁꯥꯗꯣ ꯅꯪ ꯇ꯭ꯔꯦꯗꯤꯡ ꯇꯧꯅꯤꯡꯉꯥꯏ ꯅꯠꯇꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯪ ꯁꯤꯒꯤ ꯅꯪꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯐꯟꯁꯦ ꯅꯪꯅ ꯁꯦꯐ ꯇꯧꯔꯕ ꯇꯨꯡꯗ ꯅꯪ ꯇ꯭ꯔꯦꯠ ꯇꯧꯔꯗꯤꯀꯣ ꯃꯌꯥꯝ ꯅꯪꯒꯤ ꯇ꯭ꯔꯦꯗꯤꯡ ꯄ꯭ꯂꯥꯟꯗꯣ ꯅꯪ ꯐꯖꯅ ꯐꯣꯂꯣ ꯇꯧꯕ ꯉꯝꯒꯅꯤ ꯅꯪꯒꯤ ꯏꯃꯣꯁꯟꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯝ ꯂꯥꯏꯒꯅꯤꯕꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯅꯪ ꯐꯖꯅ ꯉꯥꯛꯄ ꯉꯝꯒꯅꯤꯕꯀꯣ ꯑꯗꯨꯅ ꯅꯪꯒꯤ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯀꯥꯟꯗ ꯅꯪ ꯌꯥꯝ ꯏꯐꯦꯛꯇꯤꯞ ꯌꯥꯝ ꯄꯣꯖꯤꯇꯤꯞ ꯑꯣꯏꯕ ꯇ꯭ꯔꯦꯗꯔ ꯑꯃ ꯑꯣꯏꯕ ꯉꯝꯍꯟꯒꯅꯤꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯅꯪꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯐꯟ ꯈꯣꯏꯗ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯅꯪꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯅ ꯅꯪꯒꯤ ꯃꯥꯏꯟꯗ ꯁ꯭ꯇꯛ ꯑꯣꯏꯍꯜꯂꯣꯏꯕꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯄꯤꯍꯜꯂꯣꯏꯕ ꯑꯗꯨꯅ ꯅꯪꯒꯤ ꯇ꯭ꯔꯦꯗꯤꯡ ꯀꯩꯅꯣꯗ ꯌꯥꯝ ꯏꯐꯦꯛꯇꯤꯞ ꯑꯣꯏꯍꯟꯒꯗꯣꯏꯅꯦ ꯏꯟ ꯄꯣꯖꯤꯇꯤꯞ ꯋꯦꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯕꯅꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤꯀꯣ ꯅꯦꯛꯁ ꯁꯦꯛꯁꯟꯗ ꯁꯦꯄꯔꯦꯠ ꯌꯣꯔ ꯃꯅꯤ ꯀꯣ ꯅꯪꯒꯤ ꯐꯥꯏꯅꯥꯟꯁꯁꯦ ꯅꯪ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯤꯛꯁ ꯇꯧꯔꯣꯏꯗꯕꯅꯤ ꯀꯣ ꯃꯌꯥꯝ ꯅꯪꯒꯤ ꯀꯩꯅꯣ ꯑꯦꯛꯁꯄꯦꯟꯁꯁꯤꯡꯁꯤꯀꯣ ꯅꯪꯒꯤ ꯄꯩꯁꯥꯁꯤꯡꯁꯦ ꯀꯦꯇꯦꯒꯣꯔꯤꯁ ꯈꯥꯏꯗꯣꯛꯑꯣꯕꯀꯣ ꯑꯍꯥꯟꯕꯗ ꯅꯪ ꯂꯤꯚꯤꯡ ꯑꯦꯛꯁꯄꯦꯟꯁꯀꯤ ꯅꯪ ꯇꯣꯉꯥꯟ ꯊꯝꯃꯣ ꯑꯗꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯐꯟ ꯇꯣꯉꯥꯟꯅ ꯑꯗꯒꯤ ꯏꯟꯚꯦꯁꯃꯦꯟꯒꯤꯗꯃꯛ ꯇꯣꯉꯥꯟꯅ ꯑꯗꯒꯤ ꯇ꯭ꯔꯦꯗꯤꯡ ꯇꯧꯅꯤꯡꯉꯥꯏ ꯀꯦꯄꯤꯇꯦꯜ ꯇꯣꯉꯥꯟꯅ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯄꯤꯌꯣꯕꯀꯣ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯄꯁꯤꯅ ꯅꯪꯒꯤ ꯍꯌꯦꯡ ꯗꯤꯁꯤꯖꯟ ꯂꯧꯕ ꯀꯥꯟꯗ ꯅꯪ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕꯗꯣ ꯅꯪ ꯑꯗꯨ ꯄ꯭ꯔꯤꯚꯦꯟ ꯇꯧꯒꯗꯣꯏꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁ꯭ꯇꯦꯕꯤꯂꯤꯇꯤꯗꯣ ꯅꯪ ꯑꯗꯨꯗꯒꯤꯁꯨ ꯃꯥꯅ ꯉꯥꯛꯊꯣꯛꯀꯅꯦꯕꯀꯣ ꯊꯥ ꯑꯃꯒꯤ ꯅꯪ ꯃꯟꯂꯤꯒꯤ ꯕꯖꯦꯠꯇꯣ ꯅꯪ ꯁꯦꯝꯃꯣꯕ ꯍꯥꯏꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜꯗ ꯅꯪꯒꯤ ꯃꯟꯂꯤ ꯏꯟꯀꯝ ꯍꯥꯏꯁꯦꯕꯀꯣ ꯃꯟꯂꯤ ꯏꯟꯀꯝꯁꯦ 30,000 ꯂꯧꯁꯦꯕꯀꯣ ꯁꯤꯗ ꯑꯦꯛꯖꯥꯝꯄꯜ ꯂꯧꯕꯩ ꯋꯥꯅꯦꯕꯀꯣ ꯅꯪꯒꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯌꯥꯏ ꯑꯗꯒꯤ ꯁꯤꯗꯒꯤ ꯌꯧꯗꯕ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜꯁꯤ 30,000 ꯍꯥꯏꯅ ꯂꯧꯔꯁꯦꯕꯀꯣ ꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯗꯤꯀꯣ ꯑꯗꯣ 30,000 ꯂꯩꯔꯦ ꯈꯜꯂꯁꯦ ꯅꯪꯒꯤ ꯃꯟꯂꯤ ꯏꯟꯀꯝꯁꯦ ꯑꯗꯨ 30,000ꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯂꯤꯚꯤꯡ ꯑꯦꯛꯁꯄꯦꯟꯁꯀꯤꯗꯃꯛ ꯅꯪ 18,000 ꯌꯨꯁ ꯇꯧꯋꯣꯕꯀꯣ 18,000ꯁꯦ ꯅꯪ ꯌꯨꯁ ꯇꯧꯋꯣ ꯁꯤꯅ ꯉꯝꯅꯅꯕ ꯑꯗꯨꯝ ꯃꯦꯅꯦꯖ ꯇꯧꯔꯣ ꯑꯗꯒꯤ ꯅꯪ ꯏꯃꯥꯔꯖꯦꯟꯁꯤ ꯁꯦꯚꯤꯡꯁꯀꯤꯗꯃꯛ ꯅꯪ 5,000 ꯑꯗꯨꯝ ꯈꯥꯛꯄꯤꯔꯣꯕꯀꯣ ꯕꯖꯦꯠꯁꯦꯀꯣ ꯑꯗꯨꯒ ꯏꯟꯚꯦꯁꯃꯦꯟꯒꯤꯗꯃꯛ ꯅꯪ 4,000 ꯊꯝꯕꯤꯔꯣ ꯑꯗꯒꯤ ꯅꯪ ꯇ꯭ꯔꯦꯗꯤꯡ ꯇꯧꯅꯤꯡꯉꯥꯏꯀꯣ ꯇ꯭ꯔꯦꯗꯤꯡ ꯐꯟꯁꯦ ꯑꯗꯨꯝ 3,000ꯒꯨꯝꯕ ꯅꯪ ꯃꯟꯂꯤ ꯈꯨꯗꯤꯡꯒꯤ ꯅꯪ ꯁꯦꯝꯕꯤꯌꯣꯕꯀꯣ ꯃꯌꯥꯝ 3,000ꯁꯦꯀꯣ ꯅꯪ ꯊꯥ ꯑꯃꯗ 3,000ꯁꯦ ꯑꯗꯨꯝ ꯉꯝꯅꯉꯥꯏ ꯍꯣꯠꯅꯕꯤꯔꯣꯕꯀꯣ 4,000ꯁꯦ ꯏꯟꯚꯦꯁꯃꯦꯟꯒꯤꯗꯃꯛ ꯑꯗꯨ 3,000 ꯑꯩꯁꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯥꯏꯐ ꯊ꯭ꯔꯦꯠ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯕꯁꯤꯡꯅꯗꯤ ꯅꯣꯏ ꯈꯪꯂꯝꯒꯅꯤꯀꯣ ꯑꯩꯒꯤ ꯑꯍꯥꯟꯕ ꯖꯨꯟꯒꯤ ꯊꯥꯗ ꯑꯩꯅ ꯇ꯭ꯔꯦꯠ ꯇꯧꯕꯗꯣꯀꯣ ꯖꯨꯟꯁꯤ 2026 ꯑꯩꯅ ꯇ꯭ꯔꯦꯠ ꯍꯧꯕꯗꯣ ꯀꯩꯅꯣ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯐꯟꯗ 1,500 ꯈꯛꯇꯅꯤꯀꯣ ꯃꯌꯥꯝ ꯔꯨꯄꯤꯁꯇꯅꯤꯀꯣ ꯁꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯑꯦꯀꯥꯎꯟꯗ ꯑꯩ ꯍꯥꯞꯄꯅꯤ 1,500 ꯈꯛꯇꯗ ꯑꯗꯨꯒ ꯖꯨꯂꯥꯏ 2026ꯇꯅ ꯑꯩ 2,000 ꯔꯨꯄꯤꯁ ꯑꯩ ꯑꯦꯗ ꯇꯧꯕꯅꯦꯕ ꯑꯩꯒꯤ ꯀꯩꯅꯣꯗ 2,000 ꯔꯨꯄꯤꯁ ꯑꯩ ꯇꯣꯇꯦꯜꯂꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯖꯨꯂꯥꯏ ꯐꯥꯎꯕꯗ ꯑꯩꯅ ꯇ꯭ꯔꯦꯠ ꯇꯧꯕꯁꯦ 3,500ꯅꯦꯕ 3,500ꯅꯦꯕꯀꯣ ꯑꯩꯒꯤ ꯇꯣꯇꯦꯜ ꯀꯦꯄꯤꯇꯦꯜ ꯑꯩꯅ ꯏꯟꯚꯦꯁ ꯇꯧꯈꯤꯕꯁꯤꯀꯣ
ꯑꯗꯣ USD ꯗꯅ ꯑꯔꯥꯎꯟ ꯀꯩꯅꯣ ꯑꯣꯏꯔꯝꯒꯅꯤ ꯁꯤꯁꯦ $34 ꯑꯣꯏꯕ꯭ꯔꯥ $35 ꯑꯗꯨ ꯑꯣꯏꯔꯝꯒꯅꯤꯕꯀꯣ ꯑꯗꯨꯕꯨ ꯇꯣꯇꯦꯜ ꯑꯩ ꯖꯨꯂꯥꯏꯗ ꯍꯧꯕꯁꯦ ꯑꯩꯒꯤ ꯇꯣꯇꯦꯜ ꯀꯦꯄꯤꯇꯦꯜꯗꯣ $40ꯅꯦꯕꯀꯣ $40ꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗ ꯑꯩꯒꯤ ꯖꯨꯟꯒꯤ ꯄ꯭ꯔꯣꯐꯤꯠꯇꯨꯁꯨ ꯈꯔ ꯌꯥꯎꯔꯕꯅꯦꯕꯀꯣ ꯑꯗꯨꯒꯤ $40 ꯑꯣꯏꯕꯅꯦꯕ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯁꯤ ꯖꯨꯂꯥꯏ 2026 ꯊꯥꯒꯤ ꯑꯩꯒꯤ ꯇ꯭ꯔꯦꯠ ꯇꯧꯈꯤꯕꯒꯤ ꯄ꯭ꯔꯣꯐꯤꯠ ꯑꯦꯟ ꯂꯣꯁꯁꯦ ꯑꯩ P&Lꯁꯦ ꯑꯩ ꯁꯤꯒꯤ ꯁꯇꯔꯗꯦ ꯅꯠꯇ꯭ꯔꯒ ꯁꯟꯗꯦꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯀꯅꯤꯕꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯅꯣꯏ ꯃꯌꯥꯝꯗꯁꯨ ꯑꯩ ꯈꯪꯍꯜꯂꯛꯀꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁ꯭ꯇꯦꯠ ꯇ꯭ꯌꯨꯟ ꯑꯣꯏꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯣ ꯑꯗꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜꯗꯣ ꯑꯣꯟ ꯇꯧꯕꯤꯔꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯥꯏꯀꯟꯗꯣ ꯑꯣꯟ ꯇꯧꯕꯤꯔꯣ ꯑꯗꯒꯤ ꯂꯥꯏꯛꯁꯨ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯂꯥꯏꯛ ꯋꯥꯠꯂꯦꯕꯀꯣ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯑꯗꯒꯤ ꯀꯃꯦꯟ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯍꯥꯏꯗꯤ ꯅꯣꯏꯅ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ P&Lꯗꯣ ꯄ꯭ꯔꯣꯐꯤꯠ ꯑꯦꯟ ꯂꯣꯁꯇꯣ ꯅꯣꯏ ꯌꯦꯡꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯦꯡꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯀꯃꯦꯟꯗ ꯏꯕꯤꯔꯣ ꯌꯦꯡꯅꯤꯡꯉꯗꯤ ꯌꯦꯡꯅꯤꯡꯉꯦ ꯄ꯭ꯔꯣꯐꯤꯠ ꯑꯦꯟ ꯂꯣꯁ P&Lꯗꯣ ꯌꯦꯡꯅꯤꯡꯉꯦ ꯅꯠꯇ꯭ꯔꯒ P&Lꯗꯣ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯅ ꯈꯔ ꯀꯃꯦꯟꯁꯨ ꯄꯤꯕꯤꯔꯣ ꯃꯌꯥꯝ ꯍꯥꯏꯗꯤꯀꯣ ꯃꯌꯥꯝ ꯅꯣꯏꯅ ꯈꯪꯅꯤꯡꯕꯗꯣ ꯅꯣꯏꯅ ꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯄꯤꯛꯁꯦ ꯑꯩ ꯁꯦꯝꯕ ꯄꯥꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯅꯣꯏꯅ ꯗꯔꯀꯥꯔ ꯇꯥꯕ ꯄꯣꯠꯇꯣ ꯑꯩꯅ ꯅꯣꯏꯗ ꯗꯤꯂꯤꯚꯔ ꯇꯧꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯒ ꯅꯠꯇ꯭ꯔꯗꯤ ꯅꯣꯏꯅ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯁꯦ ꯅꯣꯏꯅ ꯄꯥꯝꯕꯗꯣ ꯅꯣꯏꯅ ꯇꯝꯅꯤꯡꯕꯗꯣ ꯑꯩ ꯍꯥꯏꯗꯤ ꯈꯪꯗꯣꯛꯄ ꯈꯔ ꯂꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯝꯗꯤ ꯉꯝꯒꯅꯤ ꯑꯗꯨꯁꯨ ꯃꯇꯝ ꯆꯪꯒꯅꯤ ꯑꯗꯒꯤ ꯌꯥꯝꯅ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯅꯣꯏꯅ ꯇꯣꯄꯤꯛꯇꯣ ꯂꯩꯔꯒꯗꯤ ꯅꯣꯏꯅ ꯈꯪꯅꯤꯡꯕ ꯇꯣꯄꯤꯛꯇꯣ ꯑꯗꯨꯝ ꯁꯤꯅꯤ ꯍꯥꯏꯕ ꯂꯩꯔꯗꯤ ꯍꯦꯟꯅ ꯅꯣꯏꯗ ꯗꯤꯂꯤꯚꯔ ꯇꯧꯕꯗꯨꯁꯨ ꯅꯣꯏꯅ ꯐꯪꯕꯗꯨꯁꯨ ꯊꯨꯔꯅꯤꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯁꯦ ꯏꯁꯄꯤꯁꯦꯜꯂꯤ ꯅꯣꯏꯒꯤ ꯇꯣꯄꯤꯛ ꯑꯄꯥꯝꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯑꯗꯨꯁꯨ ꯀꯃꯦꯟ ꯑꯗꯨꯝ ꯏꯔꯣꯕ ꯑꯩꯗꯤ ꯃꯣꯁ ꯋꯦꯜꯀꯝꯅꯦꯕꯀꯣ ꯑꯩꯅ ꯁꯤ ꯆꯦꯅꯦꯜ ꯍꯥꯡꯗꯣꯛꯄꯁꯤ ꯅꯣꯏꯒꯤꯗꯃꯛꯅꯦꯕꯀꯣ ꯃꯌꯥꯝ ꯅꯣꯏꯅ ꯂꯔꯟ ꯇꯧꯅꯤꯡꯕ ꯂꯩꯔꯗꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯏꯁꯄꯤꯁꯦꯜꯂꯤ ꯑꯩ ꯑꯗꯨꯒꯤꯗꯃꯛ ꯑꯩ ꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯍꯧꯕꯅꯦꯕꯀꯣ ꯃꯌꯥꯝ ꯏꯁꯄꯤꯁꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩꯒꯤ ꯐꯣꯔꯦꯛꯁ ꯇ꯭ꯔꯦꯗꯔ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯟ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠ ꯇ꯭ꯔꯦꯗꯤꯡꯒꯤ ꯆꯦꯅꯦꯜ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤꯁꯦ ꯏꯁꯄꯤꯁꯦꯜ ꯑꯩ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡ ꯖꯥꯇꯤꯒꯤ ꯑꯣꯏꯅ ꯁꯦꯝꯖꯕꯅꯦꯕꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯔꯤꯡ ꯖꯥꯇꯤꯗꯗꯤ ꯑꯁꯤꯒꯨꯝꯕ ꯇ꯭ꯔꯦꯗꯤꯡꯒꯤ ꯐꯤꯜꯗꯁꯦ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯈꯪꯕ ꯑꯣꯏꯗꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯤ ꯃꯣꯏꯗꯤ ꯅꯣꯂꯦꯖ ꯂꯩꯔꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯃꯣꯏ ꯂꯩꯇꯕꯁꯤꯡꯅ ꯕꯤꯒꯤꯅꯔ ꯑꯣꯏꯕ ꯈꯔ ꯈꯪꯕ ꯋꯥꯠꯄ ꯂꯩꯔꯗꯤ ꯑꯗꯨꯝ ꯅꯣꯏꯗꯁꯨ ꯌꯥꯝ ꯀꯥꯟꯅꯔꯛꯀꯅꯤꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯣꯏꯅ ꯄꯤꯕ ꯉꯝꯗꯕ ꯇꯣꯄꯤꯛꯁꯦ ꯑꯩꯅ ꯄꯤꯕꯁꯨ ꯌꯥꯎꯔꯛꯄ ꯌꯥꯏꯑꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯅꯣꯏꯗꯁꯨ ꯗꯔꯀꯥꯔ ꯇꯥꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯡꯒꯤ ꯐꯤꯜꯁꯤꯗ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯅ꯭ꯌꯨ ꯑꯣꯏꯕ ꯕꯤꯒꯤꯅꯔꯁꯤꯡꯒꯤꯗꯃꯛꯇꯅꯦꯕ ꯑꯩꯅ ꯐꯣꯀꯁ ꯇꯧꯔꯤꯁꯤꯀꯣ ꯍꯥꯏꯗꯤ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗꯒꯤ ꯑꯩ ꯍꯧꯅꯤꯡꯉꯥꯏ ꯇꯧꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤꯅꯦ ꯑꯩꯒꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒꯤ ꯇꯣꯄꯤꯛꯁꯤꯗ ꯂꯥꯛꯑꯁꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯟꯅꯦꯁꯦꯁꯔꯤ ꯑꯦꯛꯁꯄꯦꯟꯁꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯛꯊꯠꯅꯉꯥꯏ ꯍꯣꯠꯅꯁꯤꯕꯀꯣ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯗꯣ ꯅꯪꯒꯤ unnecessary expenseꯇꯣ ꯀꯠ ꯇꯧꯔꯒ ꯅꯪꯒꯤ ꯁꯦꯚꯤꯡ ꯂꯣꯝꯗ ꯃꯥꯏ ꯄꯩꯁꯥ ꯑꯗꯨꯒꯤ ꯑꯦꯃꯥꯎꯟꯗꯣ ꯁꯦꯚꯤꯡ ꯂꯣꯝꯗ ꯅꯪ ꯊꯝꯗꯣꯛꯎꯕꯀꯣ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯁ꯭ꯃꯣꯜ ꯁꯦꯚꯤꯡꯁ ꯀꯦꯟ ꯕꯤꯀꯝ ꯐ꯭ꯌꯨꯆꯔ ꯇ꯭ꯔꯦꯗꯤꯡ ꯀꯦꯄꯤꯇꯦꯜꯅꯦꯕꯀꯣ ꯅꯪ ꯁꯦꯚꯤꯡ ꯃꯆꯥ ꯇꯧꯔꯒ ꯅꯪꯒꯤ ꯇ꯭ꯔꯦꯗꯤꯡ ꯍꯌꯦꯡ ꯇꯨꯡꯗꯀꯣ ꯅꯪꯒꯤ ꯇ꯭ꯔꯦꯗꯤꯡ ꯀꯦꯄꯤꯇꯦꯜ ꯑꯣꯏꯍꯟꯕ ꯌꯥꯏꯕꯀꯣ ꯃꯌꯥꯝ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯗꯦꯂꯤ ꯐꯨꯗ ꯗꯦꯂꯤꯚꯔꯤ ꯅꯪ ꯍꯥꯏꯗꯤ ꯌꯨꯝꯗ ꯆꯥꯛ ꯅꯊꯟ ꯊꯣꯡꯗꯕꯤꯗ ꯅꯣꯏ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯅꯨꯡꯇꯤꯒꯤ ꯅꯪ ꯐꯨꯗ ꯗꯤꯂꯤꯚꯔ ꯇꯧꯍꯟꯕꯁꯦ ꯁꯤꯈꯣꯏꯗꯤ ꯌꯥꯔꯗꯤ ꯅꯪ ꯁꯤꯈꯣꯏꯁꯦ ꯇꯣꯛꯊꯣꯛꯄꯤꯌꯣꯕꯀꯣ ꯑꯗꯨꯒ ꯅꯪ ꯌꯨꯝꯗ ꯅꯁꯥꯅ ꯊꯣꯡꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯈꯔ ꯅꯪꯒꯤ ꯄꯩꯁꯥꯁꯨ ꯁꯦꯞ ꯇꯧꯒꯅꯤꯕꯀꯣ ꯑꯗꯨꯈꯣꯏꯁꯨ ꯈꯔ ꯑꯗꯨꯝ ꯅꯪ ꯌꯥꯔꯗꯤ ꯁꯤꯈꯣꯏꯁꯨ ꯅꯪ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯏꯝꯄꯜꯁ ꯑꯣꯟꯂꯥꯏꯟ ꯁꯣꯞꯄꯤꯡ ꯅꯪ ꯀꯩꯁꯨ ꯅꯠꯇꯕꯤꯗ ꯑꯗꯨꯝ ꯑꯦꯅꯤ ꯁꯣꯞꯄꯤꯡ ꯑꯣꯟꯂꯥꯏꯟ ꯁꯣꯞꯄꯤꯡꯒꯤ ꯀꯔꯤ ꯍꯥꯏꯁꯤꯔꯦ ꯑꯦꯞꯁ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯤ ꯐ꯭ꯂꯤꯞꯀꯥꯔꯠ ꯑꯦꯃꯥꯖꯣꯟꯗ ꯆꯪꯉꯒ ꯈꯨꯗꯛꯇ ꯅꯪ ꯑꯄꯥꯝꯕ ꯍꯦꯛ ꯎꯔꯒ ꯁꯤꯁꯦ ꯑꯩ ꯂꯧꯅꯤꯡꯕꯒꯤ ꯋꯥꯈꯜ ꯀꯥꯕꯗꯣ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯁꯦ ꯅꯪ ꯑꯗꯨ ꯂꯧꯔꯒ
ꯅꯪꯒꯤ ꯀꯔꯤ ꯍꯥꯏꯁꯤꯔ ꯅꯪꯒꯤ ꯔꯤꯖꯜ ꯃꯥꯒꯤ ꯔꯤꯖꯜꯗꯣ ꯈꯪꯗꯕꯤꯗ ꯔꯤꯖꯜ ꯍꯥꯏꯔꯗꯤ ꯅꯪ ꯑꯗꯨ ꯂꯧꯔꯒ ꯅꯪ ꯅꯪꯒꯤ ꯕꯖꯦꯠꯁꯤꯡꯗꯣ ꯂꯩꯌꯦꯀꯣ ꯑꯗꯨ ꯑꯩꯈꯣꯏꯁꯦ ꯈꯪꯗꯕꯤꯗ ꯄꯨꯡꯂꯧ ꯈꯨꯗꯛꯇ ꯍꯥꯏꯗꯤ ꯈꯨꯗꯛꯇ ꯂꯧꯅꯤꯡꯕ ꯀꯥꯞꯇ ꯂꯧꯕꯗꯣ ꯑꯗꯨꯒꯨꯝꯕꯁꯨ ꯈꯔ ꯌꯥꯔꯗꯤ ꯅꯪ ꯑꯦꯋꯣꯏꯗ ꯇꯧꯕꯤꯌꯣꯀꯣ ꯑꯗꯨꯒ ꯑꯦꯛꯁꯄꯦꯟꯁꯤꯞ ꯁꯞꯁꯀ꯭ꯔꯤꯞꯁꯟꯕꯨ ꯔꯦꯌꯔꯂꯤ ꯌꯨꯁ ꯍꯥꯏꯕꯅꯤ ꯍꯥꯏꯗꯤ ꯅꯪ ꯇꯣꯏꯅ ꯑꯗꯨꯝ ꯗꯔꯀꯥꯔ ꯇꯥꯗꯕ ꯇꯣꯏꯅ ꯌꯨꯁ ꯇꯧꯗꯕ ꯑꯦꯛꯁꯄꯦꯟꯁꯤꯞ ꯁꯞꯁꯀ꯭ꯔꯤꯞꯁꯟꯒꯨꯝꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯑꯗꯨꯁꯨ ꯑꯩꯈꯣꯏꯁꯨ ꯅꯪ ꯑꯗꯨꯝ ꯂꯧꯊꯣꯛꯄꯤꯌꯨ ꯑꯦꯛꯖꯥꯝꯄꯜꯗ ꯑꯩꯈꯣꯏꯒꯤ ꯅꯦꯠꯐ꯭ꯂꯤꯛꯁ ꯍꯥꯏꯁꯤꯕꯀꯣ ꯅꯦꯠꯐ꯭ꯂꯤꯛꯁꯁꯦ ꯑꯩꯅ ꯈꯟꯕꯗ ꯅꯦꯠꯐ꯭ꯂꯤꯛꯁꯀꯨꯝꯕꯁꯦ ꯂꯧꯕꯁꯦ ꯀꯔꯤ ꯀꯥꯟꯅꯕ꯭ꯔꯥ ꯐꯤꯂꯝ ꯌꯦꯡꯅꯤꯡꯉꯥꯏꯅꯤ ꯐꯤꯂꯝꯗꯨꯕꯨ ꯅꯪ ꯑꯗꯨꯝ ꯇꯣꯏꯅ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉ ꯂꯩꯒꯗꯧꯕ꯭ꯔꯕ ꯑꯗꯨꯕꯨ ꯅꯪ ꯅꯣꯡꯃ ꯐꯥꯗꯣꯛ ꯅꯪ ꯐꯤꯂꯝ ꯌꯦꯡꯅꯤꯡꯉꯦ ꯃꯨꯚꯤ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯔꯗꯤ ꯅꯪ ꯑꯣꯟꯂꯥꯏꯟꯗ ꯐ꯭ꯔꯤ ꯐꯪ ꯅꯦꯠꯐ꯭ꯂꯤꯛꯁꯀꯤ ꯅꯪ ꯁꯞꯁꯀ꯭ꯔꯤꯞꯁꯟ ꯂꯧꯗꯕꯤꯗ ꯐ꯭ꯔꯤ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯁꯨ ꯐꯪꯕ ꯑꯗꯣ ꯑꯦꯅꯤ ꯅꯪ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯊꯤꯔ ꯐꯪꯕꯁꯨ ꯌꯥꯏ ꯑꯗꯒꯤ ꯑꯦꯅꯤ ꯑꯗ ꯋꯦꯕꯁꯥꯏꯠ ꯂꯩꯕꯅꯤ ꯐ꯭ꯔꯤꯗ ꯌꯦꯡꯕ ꯌꯥꯕꯀꯣ ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯅꯪ ꯆꯪꯉ ꯌꯦꯡꯕ ꯌꯥꯏꯕ ꯅꯪ ꯁꯞꯁꯀ꯭ꯔꯤꯞꯁꯟ ꯂꯧꯗꯕꯤꯗꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯀꯞ ꯂꯣꯏꯈꯤꯕ ꯀꯨꯏꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯋꯥꯔꯜ ꯀꯞ ꯐꯤꯐꯥ ꯋꯥꯔꯜ ꯀꯞ ꯑꯗꯨ ꯃꯇꯝꯗ ꯅꯪꯒꯤ G5ꯀꯤ ꯁꯞꯁꯀ꯭ꯔꯤꯞꯁꯟꯁꯦ ꯁꯣꯏꯗꯅ ꯂꯧꯔꯝꯒꯅꯦꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯍꯧꯖꯤꯛ ꯂꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯐꯤꯐꯥ ꯂꯣꯏꯔꯁꯨ ꯅꯪ ꯐꯤꯂꯝꯒꯨꯝꯕ ꯂꯧꯒꯅ ꯌꯦꯡꯅꯤꯡꯉꯥꯏ ꯁꯞꯁꯀ꯭ꯔꯤꯞꯁꯟ ꯂꯧꯕ ꯌꯥꯏꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯔꯤꯃꯈꯩꯗꯤ ꯁꯤꯈꯣꯏꯁꯦ ꯀꯩꯁꯨ ꯌꯥꯔꯤꯃꯈꯩꯗꯤ ꯅꯪ ꯂꯧꯊꯣꯛꯄꯤꯌꯣꯕꯀꯣ ꯀꯩꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯃꯌꯥꯝ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯅ ꯅꯣꯏ ꯋꯥꯔꯧꯕꯗꯤ ꯇꯧꯒꯅꯨ ꯑꯩꯒꯤ ꯃꯣꯠꯄꯨ ꯍꯥꯏꯖꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯐ꯭ꯔꯤꯀ꯭ꯋꯦꯟ ꯂꯛꯖꯔꯤ ꯄꯔꯆꯦꯁꯀꯣ ꯃꯌꯥꯝ ꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯅꯣꯏ ꯇꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯛꯖꯔꯤ ꯑꯣꯏꯕ ꯐꯣꯟ ꯍꯥꯏꯁꯤꯕꯀꯣ ꯑꯥꯏꯐꯣꯟ ꯅꯠꯇ꯭ꯔꯒ ꯃꯃꯜ ꯑꯇꯥꯡꯕ ꯃꯃꯜ ꯑꯇꯥꯡꯕ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯕꯥꯏꯛꯀꯨꯝꯕꯀꯣ ꯁꯤꯈꯣꯏꯁꯦ ꯌꯥꯔꯤꯃꯈꯩꯗꯤ ꯀꯩꯅꯣ ꯇꯧꯅꯉꯥꯏ ꯑꯦꯚꯣꯏꯗ ꯇꯧꯅꯉꯥꯏ ꯁꯤꯈꯣꯏꯁꯦ ꯑꯦꯚꯣꯏꯗ ꯇꯧꯅꯉꯥꯏ ꯀꯠ ꯇꯧꯅꯉꯥꯏ ꯅꯪ ꯍꯣꯠꯅꯕꯤꯌꯨ ꯁꯤꯈꯣꯏꯁꯦ ꯏꯟꯁꯇꯤꯠ ꯑꯣꯐ ꯗꯦꯠ ꯑꯦꯛꯁꯄꯦꯟꯗꯤꯡ ꯗꯣꯁ ꯃꯅꯤꯁ ꯅꯪ ꯃꯗꯨꯈꯣꯏꯗꯣ ꯅꯪ ꯄꯩꯁꯥ ꯌꯥꯔꯤꯃꯈꯩꯗꯤ ꯁꯦꯞ ꯇꯧꯕꯤꯌꯨꯕꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯇꯨꯡꯒꯤꯗꯃꯛꯇ ꯅꯪ ꯃꯟꯂꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯈꯣꯏ ꯃꯅꯤꯗꯣ ꯅꯪ ꯀꯟꯁꯤꯁꯇꯦꯟꯂꯤ ꯅꯪ ꯁꯦꯞ ꯇꯧꯅꯉꯥꯏ ꯇꯧꯕ ꯉꯝꯅꯉꯥꯏ ꯍꯣꯠꯅꯧꯕꯀꯣ ꯃꯦꯝ ꯑꯩꯈꯣꯏꯒꯤ ꯗ ꯏꯖꯤꯌꯦꯁ ꯋꯦ ꯇꯨ ꯁꯦꯞ ꯏꯁ ꯇꯨ ꯃꯦꯛ ꯏꯠ ꯑꯣꯇꯣꯃꯦꯇꯤꯛꯀꯣ ꯃꯦꯝ ꯍꯥꯏꯗꯤ ꯃꯦꯝ ꯅꯪ ꯊꯥ ꯑꯃꯒꯤ ꯅꯪꯒꯤ ꯏꯟꯀꯝꯗꯣ ꯂꯥꯛꯑꯦ ꯍꯥꯏꯁꯤꯕꯀꯣ ꯁꯦꯂꯔꯤꯗꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯁꯦꯂꯔꯤ ꯅꯪ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯁꯤꯕꯀꯣ ꯅꯪꯒꯤ ꯏꯟꯀꯝꯗꯨꯗꯒꯤ ꯅꯪ ꯐꯥꯔꯁꯂꯤ ꯅꯪ ꯁꯦꯚꯤꯡꯗ ꯊꯝꯖꯤꯜꯂꯣꯕ ꯏꯟꯁꯇꯦꯠ ꯑꯣꯐ ꯅꯪ ꯍꯥꯏꯗꯤ ꯅꯪ ꯐꯥꯔꯁꯇ ꯅꯪ ꯏꯁꯄꯦꯟ ꯇꯧꯔꯒ ꯑꯂꯦꯝꯕꯗꯨꯅ ꯑꯩ ꯁꯦꯞ ꯇꯧꯒꯦ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯛꯈꯟ ꯈꯜꯂꯅꯨꯕꯀꯣ ꯃꯦꯝ ꯑꯗꯨꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏꯗꯕꯅꯤ ꯄꯩꯁꯥꯗꯤ ꯏꯁꯄꯦꯟ ꯇꯧꯕꯒꯤ ꯅꯪ ꯀꯣꯟꯅꯕ ꯂꯩꯇꯕꯅꯦꯕꯀꯣ ꯃꯌꯥꯝ ꯂꯩꯔꯤ ꯃꯈꯩ ꯅꯪ ꯌꯨꯁ ꯇꯧꯅꯤꯡꯂꯛꯀꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯅꯪꯒꯤ ꯕꯖꯦꯠ ꯁꯦꯝꯃꯒꯀꯣ ꯅꯪꯒꯤ ꯁꯦꯚꯤꯡ ꯇꯧꯅꯉꯥꯏ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯦꯃꯥꯎꯟ ꯈꯣꯏꯗꯣ ꯅꯪ ꯕꯖꯦꯠ ꯁꯦꯝꯃꯅꯤꯗꯅꯀꯣ ꯑꯗꯨ ꯑꯦꯃꯥꯎꯟ ꯈꯣꯏꯗꯣ ꯅꯪ ꯐꯥꯔꯁꯂꯤ ꯅꯪ ꯁꯦꯐ ꯇꯧꯊꯣꯛꯑꯕꯀꯣ ꯑꯗꯨ ꯗꯔꯦꯁ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯗꯔꯦꯁ ꯈꯣꯏꯗꯣ ꯅꯪ ꯏꯁꯄꯦꯟ ꯇꯧꯕ ꯌꯥꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯅꯪ ꯁꯦꯚꯤꯡꯗꯣ ꯍꯥꯟꯅ ꯅꯪ ꯀꯩꯅꯣ ꯇꯧꯊꯣꯛꯑꯣ ꯅꯪꯒꯤ ꯁꯦꯚꯤꯡꯁꯤꯀꯣ ꯃꯌꯥꯝ ꯅꯪꯒꯤ ꯃꯟꯂꯤꯒꯤ ꯐꯤꯛꯁ ꯕꯤꯜꯅꯦꯅ ꯅꯪ ꯇ꯭ꯔꯤꯠ ꯇꯧꯕꯤꯌꯣꯕꯀꯣ ꯑꯗꯨꯀꯥꯟꯗ ꯅꯪ ꯁꯦꯚꯤꯡ ꯐꯖꯅ ꯇꯧꯕ ꯉꯝꯒꯅꯦꯕꯀꯣ ꯕꯤꯜ ꯌꯣꯔ ꯇ꯭ꯔꯦꯗꯤꯡ ꯐꯟ ꯁ꯭ꯂꯣꯂꯤꯀꯣ ꯃꯌꯥꯝ ꯗꯣꯟ ꯔꯁ ꯇꯨ ꯑꯣꯄꯟ ꯑꯦ ꯂꯥꯔꯖ ꯇ꯭ꯔꯦꯗꯤꯡ ꯑꯦꯀꯥꯎꯟ ꯅꯪ ꯑꯍꯥꯟꯕꯗ ꯍꯧꯔꯛꯄ ꯀꯥꯟꯗꯗꯤꯀꯣ ꯃꯌꯥꯝ ꯅꯪꯁꯦ ꯅꯪꯒꯤ ꯇ꯭ꯔꯦꯗꯤꯡ ꯑꯦꯀꯥꯎꯟꯁꯦ ꯌꯥꯝ ꯆꯥꯎꯅ ꯅꯪ ꯍꯥꯏꯗꯤ ꯊꯥꯗꯒꯦ ꯈꯟꯒꯅꯨꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯌꯥꯔꯤꯃꯈꯩ ꯅꯪ ꯄꯤꯛꯂꯤ ꯃꯈꯩ ꯍꯧꯕ ꯀꯥꯟꯗꯀꯣ ꯃꯌꯥꯝ ꯅꯪꯒꯤ ꯇ꯭ꯔꯦꯗꯤꯡ ꯐꯟꯁꯦ ꯄꯤꯛꯂꯤ ꯃꯈꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯗꯔꯀꯥꯔ ꯍꯥꯏꯗꯤ ꯀꯥꯟꯅꯕꯅꯦꯕꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯅꯪꯒꯤ ꯂꯣꯁ ꯅꯪꯒꯤ ꯄꯩꯁꯥ ꯃꯥꯡꯕꯗꯒꯤ ꯀꯟꯒꯅꯦꯕꯀꯣ ꯌꯥꯔꯤꯃꯈꯩꯗꯤ ꯅꯪ ꯑꯦꯁ ꯂꯣ ꯌꯨ ꯀꯦꯟ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯌꯥꯝ ꯅꯪ ꯅꯦꯝꯂꯤ ꯃꯈꯩ ꯅꯪ ꯍꯧꯕ ꯀꯥꯟꯗꯗꯤ ꯅꯦꯝꯂꯤ ꯃꯈꯩ ꯐꯔꯤꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯅꯪꯒꯤ ꯍꯧꯖꯤꯛ ꯇ꯭ꯔꯦꯗꯤꯡ ꯇꯧꯅꯤꯡꯉꯥꯏ ꯄꯩꯁꯥꯁꯦ ꯅꯪ ꯂꯩꯇꯦ ꯍꯥꯏꯅ ꯌꯥꯝ ꯂꯩꯇꯦ ꯍꯥꯏꯅꯒ ꯈꯜꯂꯅꯨꯕ ꯑꯩꯒꯤꯁꯨ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯗꯨꯅ ꯑꯩ ꯁ꯭ꯇꯥꯔꯠ ꯋꯤꯠ ꯑꯣꯟꯂꯤ 1,500 ꯍꯧꯖꯤꯛ ꯍꯧꯔꯤꯁꯤꯀꯣ ꯍꯥꯟꯅꯕꯨꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯑꯩ ꯇꯧꯔꯝꯈ꯭ꯔꯦꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯈꯣꯏꯁꯦ ꯑꯩ ꯑꯥꯏꯗꯤꯌꯥ ꯂꯩꯔꯝꯗꯕꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯇꯝꯗꯨꯗꯤ ꯍꯣꯔꯦꯟ ꯑꯩ ꯍꯥꯏꯔꯗꯤꯀꯣ ꯃꯌꯥꯝ ꯑꯩꯁꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯇ꯭ꯔꯦꯗꯤꯡꯒꯤ ꯃꯔꯝ ꯇꯥꯕꯁꯤꯀꯣ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯖꯤꯟ ꯊꯣꯛꯄ ꯑꯃꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯕꯗꯣ ꯃꯥꯁꯨ ꯊꯣꯏꯗꯣꯛꯅ ꯃꯥꯁꯨ ꯅꯣꯂꯦꯖ ꯂꯩꯕ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯑꯗꯨꯒꯤ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠ
ꯍꯥꯏꯅ ꯑꯩꯁꯦ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯅꯤ ꯑꯗꯨꯅ ꯑꯗꯨꯕꯨ ꯑꯩꯁꯦ ꯅꯣꯂꯦꯖ ꯁꯨꯛꯈꯪ ꯈꯪꯗꯦ ꯑꯍꯥꯟꯕꯗ ꯈꯜꯂꯝꯕꯗꯗꯤ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒ ꯐꯥꯔꯁ ꯑꯩꯅ ꯈꯟꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗꯒꯤꯀꯣ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯥꯒꯥꯂꯦꯟ ꯑꯔꯨꯅꯥꯆꯜ ꯒꯨꯋꯥꯍꯥꯇꯤ ꯑꯁꯥꯝ ꯁꯤꯒꯨꯝꯕꯗꯒꯤ ꯃꯣꯏ ꯄꯣꯠ ꯃꯌꯥꯝ ꯃꯌꯥꯝ ꯒꯥꯔꯤꯅ ꯂꯥꯛꯏꯀꯣ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯌꯧꯔꯛꯄ ꯀꯥꯟꯗ ꯊꯝꯕꯗꯣ ꯑꯗꯨ ꯃꯐꯝꯗꯣ ꯍꯥꯏꯅ ꯈꯜꯂꯝꯃꯦꯕ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯇꯁꯦ ꯑꯗꯣ ꯑꯩꯅ ꯑꯗꯨ ꯌꯥꯝ ꯈꯪꯗꯕꯒꯤ ꯆꯥꯡꯗꯨꯒ ꯃꯦꯝ ꯏꯁꯇꯣꯛ ꯄꯩꯐꯝꯗꯨꯅꯤ ꯍꯥꯏꯅ ꯑꯩ ꯈꯜꯂꯝꯃꯦꯕ ꯃꯥꯅ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯇ ꯊꯕꯛ ꯇꯧꯒꯦꯔꯥ ꯍꯥꯏꯅ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯍꯪꯂꯛꯄ ꯑꯗꯨ ꯑꯩꯅ ꯈꯟꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯒꯤ ꯏꯁꯇꯣꯛ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯂꯥꯛꯄꯁꯤꯡꯗꯣ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯄꯩꯁꯟꯅꯤꯡꯉꯥꯏ ꯃꯐꯝꯗꯨꯗ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏꯔꯅ ꯈꯜꯂꯝꯃꯦꯕ ꯑꯩꯁꯤꯀꯣ ꯃꯦꯝ ꯈꯪꯗꯕꯒꯤ ꯆꯥꯡꯗꯣ ꯑꯗꯣ ꯂꯥꯁꯇꯗꯤ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤꯀꯣ ꯑꯗꯣ ꯁꯤꯅꯤ ꯃꯦꯝ ꯑꯩ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠ ꯇ꯭ꯔꯦꯗꯤꯡꯒꯤ ꯐꯤꯜꯗ ꯑꯩꯉꯣꯟꯗ ꯐꯥꯔꯁ ꯑꯩꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯀꯣ ꯃꯦꯝ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯥꯏꯒꯦꯕꯀꯣ ꯃꯦꯝ ꯅꯪ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯪ 2000 ꯅꯪ ꯁꯦꯚ ꯇꯧꯋꯣꯕꯀꯣ ꯃꯦꯝ 2000ꯗꯤ ꯃꯦꯝ 2000 ꯁꯦꯚ ꯇꯧꯕꯗꯤ 2000 ꯁꯦꯚ ꯇꯧꯕꯗꯤ ꯑꯩꯅ ꯈꯟꯕꯗ ꯅꯪ ꯌꯥꯝꯅ ꯕꯔꯗꯟ ꯑꯣꯏꯔꯣꯏ ꯈꯜꯂꯤ ꯀꯣ ꯃꯦꯝ 2000ꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝꯕꯗꯤ ꯑꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯍꯥꯏꯒꯅꯨ ꯑꯩꯒꯤꯗꯃꯛꯇꯗꯤ 2000ꯕꯨ ꯂꯥꯏꯔꯤ 1500 ꯐꯥꯎꯕ ꯊꯥ ꯑꯃꯗ 500 ꯐꯥꯎ ꯁꯦꯚ ꯇꯧꯕ ꯍꯥꯏꯕꯁꯨ ꯉꯝꯗꯕ ꯂꯩꯕꯅꯦ ꯃꯦꯝ ꯑꯩꯁꯦꯀꯣ ꯍꯥꯏꯗꯤ ꯍꯥꯏꯕꯗꯤ ꯀꯥꯟꯅꯔꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯋꯥꯔꯛꯏꯀꯣ ꯃꯦꯝ ꯌꯥꯝꯅ ꯇꯣꯟꯕꯅꯦ ꯑꯩ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯋꯥꯏ ꯏꯚꯟ 500 ꯐꯥꯎ ꯑꯩ ꯁꯦꯚꯤꯡ ꯇꯧꯕ ꯉꯝꯗꯦ ꯁꯦꯚꯤꯡꯕꯨ ꯂꯥꯏꯔꯤ ꯏꯁꯥ ꯍꯥꯏꯗꯤ ꯏꯁꯥ ꯈꯛꯇꯅ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯉꯥꯏ ꯐꯥꯎꯕꯁꯨ ꯑꯩ ꯇꯥꯟꯕ ꯉꯝꯗꯕꯅꯤꯀꯣ ꯃꯦꯝ ꯏꯄꯥꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯆꯥꯕ ꯊꯛꯄꯤꯁꯦ ꯑꯗꯨꯝ ꯃꯥꯅ ꯏꯄꯥꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯇꯝꯁꯨ ꯂꯩꯀꯣ ꯑꯗꯨꯃꯥꯏꯅ ꯂꯦꯜꯂꯛꯄ ꯃꯇꯝꯁꯨ ꯂꯩꯕꯅꯦ ꯑꯗꯨꯅ ꯃꯦꯝ ꯌꯥꯝ ꯄꯨꯟꯁꯤ ꯋꯥꯔꯤ ꯍꯥꯏꯔꯗꯤ ꯌꯥꯝꯅ ꯀꯞꯁꯨ ꯀꯞꯅꯤꯡꯉꯦꯗ ꯃꯦꯝ ꯌꯥꯝꯅ ꯑꯋꯥꯕꯁꯦ ꯌꯥꯝ ꯊꯦꯡꯅꯔꯛꯑꯦꯗ ꯍꯥꯏꯗꯤ ꯌꯥꯝ ꯊꯦꯡꯉꯦ ꯑꯩꯅ ꯊꯦꯡꯅꯔꯛꯄꯁꯤꯀꯣ ꯃꯦꯝ ꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯃꯥꯏꯅ ꯍꯥꯏꯁꯤꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦꯀꯣ ꯃꯦꯝ ꯌꯥꯝ ꯂꯩ ꯁꯤꯒꯨꯝꯕ ꯃꯇꯥꯡꯗꯗꯤ ꯑꯋꯥꯕꯒꯤ ꯆꯥꯡꯁꯤꯗꯤ ꯐꯣꯡꯗꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯃꯦꯝ ꯑꯗꯨꯕꯨ ꯃꯦꯝ ꯑꯩꯅ ꯊꯥꯖꯩ ꯅꯣꯏꯒꯤꯗꯃꯛꯇꯗꯤ 2000 ꯁꯦꯚ ꯇꯧꯕꯁꯦ ꯅꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯋꯥꯔꯣꯏ ꯍꯥꯏꯅ ꯈꯜꯂꯦ ꯀꯣ ꯑꯗꯨꯅ ꯃꯦꯝ ꯅꯪ ꯊꯥ ꯈꯨꯗꯤꯡꯒꯤ 2000 ꯁꯦꯚ ꯇꯧꯕ ꯉꯝꯃꯗꯤ ꯅꯪꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯁꯦꯚꯤꯡ ꯇꯧꯕꯗꯣ ꯀꯦꯄꯤꯇꯦꯜꯗꯣ ꯅꯪ 24,000 ꯑꯣꯏꯔꯅꯦꯕꯀꯣ ꯃꯦꯝ ꯑꯗꯨꯅ ꯁꯤ 24,000ꯁꯤꯗꯤ ꯃꯦꯝ ꯇ꯭ꯔꯦꯗꯤꯡ ꯍꯧꯅꯉꯥꯏꯗꯤ ꯃꯦꯝ ꯇ꯭ꯔꯦꯗꯤꯡ ꯇꯧꯅꯉꯥꯏꯗꯤ ꯁꯤꯗꯤ ꯌꯥꯝ ꯄꯤꯛꯄ ꯀꯦꯄꯤꯇꯦꯜ ꯑꯣꯏꯗ꯭ꯔꯦꯀꯣ ꯃꯦꯝ ꯏꯚꯟ 2000 ꯑꯩꯅ ꯍꯥꯏꯕꯅꯦ 1500 ꯍꯧꯋꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯣꯇꯦꯜ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯑꯩꯅ ꯐꯖꯅ ꯍꯧꯕꯗꯨꯒ ꯃꯦꯝ ꯐꯖꯅ ꯇꯧꯕ ꯉꯝꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯣꯇꯦꯜ ꯑꯩꯅ ꯊꯥꯗꯕꯗꯣ ꯇ꯭ꯔꯦꯗꯤꯡ ꯀꯦꯄꯤꯇꯦꯜꯗꯣ 3,500ꯅꯤꯀꯣ ꯃꯦꯝ 3,500 ꯔꯨꯄꯤꯁꯅꯤꯀꯣ ꯃꯦꯝ ꯑꯗꯨꯅ ꯑꯩꯁꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯉꯝꯂꯤ ꯃꯈꯩꯗꯤ 2000ꯁꯦ ꯑꯩꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯑꯦꯀꯥꯎꯟꯗ ꯑꯗꯨꯝ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗꯨꯝ ꯍꯥꯞꯅꯉꯥꯏ ꯀꯟꯅ ꯍꯣꯠꯅꯖꯩꯀꯣ ꯃꯦꯝ ꯑꯗꯨꯅ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯑꯩꯒꯤ ꯄ꯭ꯔꯣꯐꯤꯠ ꯑꯩ ꯑꯗꯨꯝ ꯃꯟꯂꯤ ꯄ꯭ꯔꯣꯐꯤꯠ ꯄ꯭ꯂꯁ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯍꯧꯖꯤꯛꯀꯤ ꯁꯦꯚꯤꯡ 2000 ꯑꯗꯨꯝ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯑꯦꯀꯥꯎꯟꯗ ꯍꯥꯞꯄꯗꯤ ꯌꯥꯝ ꯆꯥꯎꯔꯛꯀꯅꯤ ꯅꯣꯡꯃꯗꯒꯤꯁꯨ ꯌꯥꯝ ꯆꯥꯎꯔꯛꯀꯅꯤ ꯊꯥꯖꯩꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯐꯖꯅ ꯐꯣꯂꯣ ꯇꯧꯕꯤꯌꯣ ꯑꯗꯨꯁꯨ ꯌꯥꯝ ꯁꯤꯁꯦ ꯌꯥꯝ ꯀꯥꯟꯅꯔꯛꯀꯅꯤꯀꯣ ꯃꯦꯝ ꯑꯩꯈꯣꯏꯗꯤꯀꯣ ꯑꯩꯅ ꯍꯧꯕ ꯀꯥꯟꯗꯀꯣ ꯃꯦꯝ ꯑꯩꯁꯦ ꯁꯤꯒꯨꯝꯕ ꯇ꯭ꯔꯦꯗꯤꯡꯒꯤ ꯃꯔꯝꯗ ꯇꯥꯛꯄ ꯑꯩꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯈꯔ ꯇꯝꯂꯛꯏꯀꯣ ꯃꯦꯝ ꯌꯨꯇ꯭ꯌꯨꯕꯇ ꯈꯔ ꯑꯥꯏꯗꯤꯌꯥ ꯂꯧꯔꯛꯏ ꯑꯗꯨ ꯃꯦꯝ ꯌꯨꯇ꯭ꯌꯨꯕꯇ ꯁꯔꯁ ꯇꯧꯕꯁꯤꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯁꯤꯒꯨꯝꯕ ꯇ꯭ꯔꯦꯗꯤꯡꯒꯤ ꯀꯩꯅꯣ ꯌꯥꯝ ꯂꯩꯕꯅꯦꯀꯣ ꯆꯦꯅꯦꯜ ꯌꯥꯝ ꯂꯩꯕꯅꯦ ꯃꯦꯝ ꯑꯗꯨꯕꯨ ꯑꯗꯨ ꯃꯔꯛꯇ ꯑꯩꯁꯨ ꯈꯔ ꯑꯗꯨꯝ ꯑꯃꯅꯤ ꯈꯛꯇ ꯊꯦꯡꯅꯔꯛꯑꯦꯕꯀꯣ ꯌꯥꯝꯅ ꯆꯨꯝꯅ ꯌꯥꯝ ꯐꯖꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯇ꯭ꯔꯦꯗꯤꯡ ꯌꯥꯝ ꯂꯨꯕ ꯇꯝꯕꯤꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯏꯕꯒꯤ ꯃꯑꯣꯡꯗ ꯒ꯭ꯌꯥꯟ ꯇꯥꯅꯉꯥꯏ ꯇꯝꯕꯤꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯃꯦꯝ ꯑꯗꯨ ꯊꯤꯕꯗ ꯃꯇꯝꯁꯦ ꯀꯔꯝꯕꯅ ꯑꯁꯦꯡꯕ ꯌꯨꯇ꯭ꯌꯨꯕꯔꯅꯣ ꯀꯔꯝꯕꯅ ꯍꯥꯏꯗꯤ ꯐꯦꯛ ꯍꯥꯏꯗꯤ ꯖꯁ ꯑꯗꯨꯝ ꯄꯨꯡꯇꯥꯛ ꯇꯥꯛꯄꯤꯕ ꯌꯨꯇ꯭ꯌꯨꯕꯔꯅꯣ ꯍꯥꯏꯕꯗꯣ
ꯑꯗꯣ ꯑꯁꯤꯒꯨꯝꯕ ꯈꯪꯗꯣꯛꯄꯁꯦ ꯌꯥꯝ ꯂꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯁꯤꯒꯨꯝꯕ ꯑꯩꯅ ꯉꯁꯥꯏ ꯋꯥꯔꯤ ꯍꯥꯏꯕꯗ ꯑꯩ ꯐꯥꯔꯁ ꯑꯩꯅ ꯁꯤꯒꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯀꯤ ꯃꯔꯝꯗ ꯑꯩꯅ ꯈꯪꯕꯁꯤꯀꯣ 2021 ꯑꯔꯥꯎꯟ 2021ꯗꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯏꯝꯐꯥꯜꯗ ꯂꯩꯔꯕ ꯀꯥꯟꯗ ꯑꯩ ꯈꯪꯕꯅꯦꯕ ꯁꯤ ꯃꯔꯝꯁꯦ 2021 ꯑꯗꯨ ꯃꯌꯥꯝ ꯑꯩ ꯁꯤꯁꯦ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯤꯀꯣ ꯇ꯭ꯔꯦꯗꯤꯡ ꯇꯝꯕꯁꯤꯀꯣ ꯃꯌꯥꯝ ꯌꯥꯝꯅꯏꯗꯤꯛꯇꯤꯞ ꯑꯣꯏꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯑꯩꯁꯦ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯄꯩꯁꯥꯁꯦ ꯌꯥꯝ ꯋꯥꯃꯟꯕꯒꯤ ꯌꯥꯝꯅ ꯁꯤꯒꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯍꯥꯏꯕ ꯃꯇꯥꯡꯁꯤꯗ ꯊꯤꯒꯠꯄꯗ ꯌꯥꯝꯅ ꯑꯩꯁꯦ ꯌꯥꯝꯅ ꯗꯤꯞꯂꯤ ꯑꯣꯏꯃꯟꯈ꯭ꯔꯕꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯩꯁꯦ ꯅꯨꯡꯊꯤꯟꯗꯁꯨ ꯇꯨꯝꯗꯕ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯁꯨ ꯇꯨꯝꯗꯅ ꯑꯗꯨꯝ ꯃꯔꯝꯗ ꯑꯗꯨ ꯈꯛꯇ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯒꯤ ꯃꯔꯝꯗ ꯔꯤꯁꯔꯁ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕꯁꯨ ꯌꯥꯎꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯒꯤ ꯍꯦꯜꯊ ꯁꯐꯔ ꯇꯧꯔꯤꯕꯅꯦꯕꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯁꯦ ꯅꯨꯡꯊꯤꯟꯗꯁꯨ ꯇꯨꯝꯗꯅ ꯑꯗꯨ ꯅꯨꯃꯤꯠꯇ ꯑꯗꯨ ꯅꯨꯡꯊꯤꯟ ꯅꯣꯡꯉꯥꯜꯂꯦ ꯑꯗꯨꯁꯨ ꯇꯨꯝꯗꯕꯤꯗ ꯑꯗꯨꯝ ꯍꯦꯟꯗꯣꯛꯄꯁꯦ ꯀꯥꯟꯕꯁꯦ ꯃꯇꯝ ꯍꯦꯟꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯂꯥꯟꯕꯁꯦ ꯅꯨꯃꯤꯠ ꯑꯅꯤ ꯑꯍꯨꯝꯗꯣ ꯑꯩ ꯌꯥꯝꯈ꯭ꯔꯕꯅꯦꯕ 2-3 ꯍꯦꯜꯂꯝꯅꯤ ꯁꯨꯛꯇꯨꯝ ꯇꯨꯝꯗꯕꯤꯗ ꯑꯗꯨꯒ ꯑꯩꯁꯦ ꯑꯗꯨꯒ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕꯗ ꯌꯥꯝꯅ ꯀꯩꯅꯣ ꯂꯨꯞꯃꯟꯈ꯭ꯔꯕꯒꯤ ꯌꯥꯝꯅ ꯐꯖꯅ ꯄꯣꯊꯥꯗꯕ ꯔꯦꯁ ꯇꯧꯕꯁꯨ ꯌꯥꯝ ꯌꯥꯎꯕꯅꯦꯕ ꯑꯗꯨꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯈꯔ ꯑꯩꯒꯤ ꯍꯦꯜꯊ ꯏꯁꯨ ꯂꯥꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯁꯨ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯌꯥꯝ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕꯅꯤ ꯅꯪ ꯈꯪꯅꯤꯡꯉꯥꯏ ꯍꯥꯏꯅꯁꯨ ꯅꯪꯒꯤ ꯍꯦꯜꯊꯁꯨ ꯈꯟꯗꯕꯁꯨ ꯇꯧꯒꯅꯨꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯌꯥꯝ ꯂꯩꯌꯦ ꯃꯌꯥꯝ ꯁꯤꯁꯦ ꯇ꯭ꯔꯦꯗꯤꯡꯒꯤ ꯐꯤꯜꯁꯤꯀꯣ ꯌꯥꯝ ꯂꯥꯏꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯂꯨꯕꯁꯨ ꯅꯠꯇꯦ ꯌꯥꯝ ꯂꯥꯏꯕꯁꯨ ꯅꯠꯇꯦ if you learn right way right knowledge from right person ꯑꯩꯈꯣꯏꯁꯦ ꯅꯪ ꯐꯪꯕ ꯉꯝꯃꯗꯤꯀꯣ ꯃꯌꯥꯝ ꯅꯣꯏꯒꯤ ꯑꯁꯤꯁꯦ ꯌꯥꯝꯅ ꯂꯨꯕꯃꯛꯇꯤ ꯅꯠꯇꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯅꯪꯒꯤ ꯃꯁꯥꯗ ꯂꯩꯔꯦ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯤꯡ ꯗꯤꯁꯤꯄ꯭ꯂꯤꯟ ꯈꯣꯏꯀꯣ ꯑꯗꯨꯒ ꯏꯃꯣꯁꯟ ꯀꯟꯇ꯭ꯔꯣल ꯇꯧꯅꯤꯡꯉꯥꯏ ꯁꯤꯈꯣꯏꯁꯦ ꯌꯥꯝ ꯁꯤꯒꯨꯝꯕꯒꯤ ꯑꯩꯅ ꯇꯥꯛꯆꯔꯤꯕꯁꯤꯡꯁꯤꯗ ꯁꯤꯒꯤ ꯃꯆꯥꯁꯤꯡꯁꯦꯀꯣ ꯅꯪ ꯐꯣꯂꯣ ꯇꯧꯕ ꯉꯝꯃꯗꯤ I can assure you will be a successful trader one day ꯀꯣ ꯃꯌꯥꯝ one day you will be the successful trader ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯍꯥꯏꯕ ꯉꯝꯒꯅꯤꯀꯣ ꯃꯌꯥꯝ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯁꯤꯗ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯀꯣ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯅꯪ ꯐꯣꯂꯣ ꯇꯧꯕ ꯉꯝꯃꯗꯤ ꯍꯥꯏꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯅꯣꯏꯁꯨ ꯑꯗꯨꯝ ꯃꯨꯟꯅ ꯈꯟꯕꯤꯌꯨ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯕꯁꯦ ꯁꯤꯁꯤꯡꯁꯦ ꯄꯨꯡꯍꯥꯏ ꯍꯥꯏꯕ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯈꯛꯇꯅꯦ ꯃꯌꯥꯝ ꯑꯩ ꯑꯗꯨꯒꯤ ꯅꯣꯏꯗ ꯁꯦꯝꯕꯅꯤ ꯁꯤꯁꯦ ꯄꯨꯡꯍꯥꯏ ꯍꯥꯏꯕ ꯅꯠꯇꯦ ꯁꯤꯃꯁꯦ ꯅꯣꯏ ꯈꯪꯕꯤꯌꯨ ꯑꯗꯨꯒ ꯁꯤꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯦꯕꯀꯣ ꯃꯌꯥꯝ ꯅꯪ ꯇ꯭ꯔꯦꯗ ꯇꯧꯕꯗꯀꯣ ꯌꯣꯔ ꯇ꯭ꯔꯦꯗ ꯋꯤꯠ ꯌꯣꯔ ꯕꯣꯔꯣꯠ ꯃꯅꯤ ꯅꯪ ꯇ꯭ꯔꯦꯗꯤꯡ ꯇꯧꯅꯤꯡꯉꯥꯏ ꯅꯪ ꯄꯩꯁꯥꯁꯤ ꯃꯤꯉꯣꯟꯗ ꯁꯨꯛꯄꯨ ꯄꯨꯒꯅꯨꯕꯀꯣ ꯃꯌꯥꯝ ꯅꯪ ꯇ꯭ꯔꯦꯗ ꯇꯧꯅꯤꯡꯉꯥꯏꯅ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯁꯨꯛꯄꯨ ꯄꯨꯒꯅꯨꯀꯣ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯨꯔꯒ ꯇ꯭ꯔꯦꯗ ꯁꯨꯛꯇꯧ ꯇꯧꯒꯅꯨꯕꯀꯣ ꯁꯤꯁꯦ ꯃꯌꯥꯝꯅ ꯀꯥꯎꯒꯅꯤ ꯁꯨꯛꯇꯧ ꯇꯧꯒꯅꯨ ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯪ ꯅꯁꯥꯗ ꯅꯪ ꯄ꯭ꯔꯣꯃꯤꯁ ꯇꯧ ꯑꯩ ꯇ꯭ꯔꯦꯗ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯨꯔꯒ ꯑꯩ ꯇ꯭ꯔꯦꯗ ꯁꯨꯛꯇꯧ ꯇꯧꯔꯣꯏ ꯍꯥꯏꯅ ꯁꯤꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛꯃꯛ ꯅꯪ ꯅꯁꯥꯗ ꯅꯪꯒꯤ ꯊꯕꯛꯇ ꯅꯪ ꯈꯨꯠ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯍꯥꯏꯌꯨ ꯃꯌꯥꯝ ꯑꯩ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯨꯔꯒ ꯇ꯭ꯔꯦꯗꯤꯡ ꯁꯨꯛꯇꯧ ꯇꯧꯔꯣꯏ ꯍꯥꯏꯅ ꯍꯧꯖꯤꯛ ꯅꯪ ꯅꯁꯥꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯕꯀꯣ ꯃꯌꯥꯝ ꯁꯤꯗꯤ ꯅꯪ ꯇꯧꯔꯣꯏꯗꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯇꯣꯞꯄꯁꯨ ꯑꯦꯋꯣꯏꯗ ꯌꯨꯖꯤꯡ ꯅꯪ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯁ ꯅꯪ ꯌꯨꯁ ꯁꯨꯛꯇꯧ ꯇꯧꯒꯅꯨ ꯑꯗꯒꯤ ꯄꯔꯁꯣꯅꯦꯜ ꯂꯣꯟꯁꯦ ꯇ꯭ꯔꯦꯗꯤꯡꯒꯤꯗꯃꯛ ꯅꯪ ꯄꯔꯁꯣꯅꯦꯜ ꯂꯣꯟꯁꯦ ꯑꯦꯋꯣꯏꯗ ꯇꯧꯕꯤꯌꯣꯕꯀꯣ ꯃꯌꯥꯝ ꯂꯧꯒꯅꯨ ꯂꯣꯟꯁꯦ ꯂꯣꯟ ꯍꯥꯏꯔꯗꯤꯀꯣ ꯑꯦꯅꯤ ꯂꯣꯟ ꯇ꯭ꯔꯦꯗꯤꯡ ꯇꯧꯅꯤꯡꯉꯥꯏꯗꯤ ꯂꯧꯔꯨꯅꯨꯀꯣ ꯃꯌꯥꯝ ꯑꯗꯒꯤ ꯅꯪ ꯐ꯭ꯔꯦꯟꯁ ꯃꯅꯤ ꯅꯪꯒꯤ ꯃꯔꯨꯞꯇꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯇꯧꯔꯅꯨ ꯑꯗꯒꯤ ꯅꯪꯒꯤ ꯐꯦꯃꯤꯂꯤꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯁꯦꯚꯤꯡꯒꯤꯗꯃꯛ ꯊꯝꯃꯒꯣꯏꯗ ꯅꯪ ꯇ꯭ꯔꯦꯗꯤꯡꯗ ꯁꯨꯛꯊꯥ ꯊꯥꯗꯔꯅꯨꯀꯣ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯇ꯭ꯔꯦꯗꯤꯡꯁꯦ ꯌꯥꯝ ꯔꯤꯛꯁ ꯏꯟꯚꯣꯜꯚ ꯇꯧꯋꯦꯕꯀꯣ ꯔꯤꯛꯁ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯅꯪ ꯃꯤꯉꯣꯟꯗ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯋꯥꯏꯔꯒ ꯅꯪ ꯇ꯭ꯔꯦꯗꯤꯡ ꯇꯧꯔꯗꯤ ꯅꯪꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯦꯁꯔ ꯌꯥꯝ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯄ꯭ꯔꯦꯁꯔ ꯂꯥꯛꯑꯗꯤ ꯅꯪ ꯐꯖꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯅ ꯅꯪ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯉꯝꯃꯣꯏ ꯅꯪ ꯄꯤꯁꯐꯨꯜꯂꯤ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯄꯤꯁꯐꯨꯜꯂꯤ ꯅꯪ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯉꯝꯃꯣꯏꯕ ꯅꯪꯒꯤ ꯇ꯭ꯔꯦꯗꯤꯡ ꯄ꯭ꯂꯥꯟꯗꯣ ꯅꯪ ꯐꯣꯂꯣ ꯇꯧꯕ ꯉꯝꯃꯣꯏꯕꯀꯣ ꯅꯪꯒꯤ ꯏꯃꯣꯁꯟꯗꯣ ꯅꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯣꯏꯕꯀꯣ ꯃꯌꯥꯝ ꯅꯪ ꯑꯗꯨꯈꯣꯏꯗꯣ ꯅꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯗꯤ ꯐꯣꯂꯣ ꯇꯧꯕ ꯉꯝꯗ꯭ꯔꯗꯤ ꯅꯪ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯇ꯭ꯔꯦꯗꯔꯁꯨꯕꯨ ꯑꯣꯏꯕ ꯉꯝꯃꯣꯏꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯀꯥꯎꯕ ꯌꯥꯗꯦ ꯃꯊꯪꯒꯤꯁꯤꯗꯀꯣ ꯃꯌꯥꯝ ꯅꯪ ꯀꯟꯇꯤꯅ꯭ꯌꯨ ꯁꯦꯚꯤꯡ ꯏꯚꯟ ꯑꯥꯐꯇꯔ ꯌꯨ ꯁ꯭ꯇꯥꯔꯠ ꯇ꯭ꯔꯦꯗꯤꯡ ꯅꯪ ꯇ꯭ꯔꯦꯗꯤꯡ ꯍꯧꯔꯕ ꯃꯇꯨꯡꯗꯁꯨ ꯀꯣ ꯃꯌꯥꯝ ꯅꯪꯒꯤ ꯁꯦꯚꯤꯡꯗꯨꯗ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯨꯝ ꯇꯧꯕꯤꯕꯀꯣ ꯃꯌꯥꯝ ꯅꯪ ꯁꯦꯚꯤꯡꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯦꯚꯤꯡ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯅꯪꯒꯤ ꯏꯟꯀꯝꯗꯒꯤ ꯁꯦꯚꯤꯡ ꯍꯥꯏꯔꯀꯥꯟꯗ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯄ꯭ꯂꯥꯟ ꯂꯩꯔꯤꯀꯣ ꯏꯟꯚꯦꯁꯃꯦꯟꯒꯤꯗꯃꯛ ꯁꯦꯚꯤꯡ ꯇꯧꯕ ꯑꯗꯒꯤ ꯇ꯭ꯔꯦꯗꯤꯡ ꯀꯦꯄꯤꯇꯦꯜ ꯐꯟꯒꯤꯗꯃꯛ ꯅꯪ ꯁꯦꯚꯤꯡ ꯇꯧꯕꯁꯦ ꯁꯤꯈꯣꯏꯁꯦ ꯂꯦꯞꯀꯅꯨꯕꯀꯣ ꯅꯪ ꯇ꯭ꯔꯦꯗꯤꯡ ꯍꯧꯔꯀꯥꯟꯗꯁꯨ ꯅꯪꯒꯤ ꯏꯟꯀꯝꯁꯦ ꯒ꯭ꯔꯣ ꯇꯧꯔ ꯃꯇꯨꯡꯗ ꯅꯪꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯐꯟꯁꯦ ꯅꯪ ꯑꯗꯨꯝ ꯏꯟꯀ꯭ꯔꯤꯖ ꯇꯧꯕꯤꯌꯣ ꯗꯔꯀꯥꯔ ꯇꯥꯔꯗꯤꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯂꯣꯡ ꯇꯔꯝ ꯏꯟꯚꯦꯁꯇꯤꯡꯁꯦ ꯑꯗꯨꯝ ꯇꯧꯕꯤꯔꯣꯕꯀꯣ ꯑꯗꯨꯒ ꯅꯪꯒꯤ
trading fund se gradually nang add up adum tawbiyo gradually har kana step by step adum tapna tapna ko little by little nang adum add up tawbiyo ko a discipline trader is also a discipline saver oiba se comment nang discipline saver oiba se discipline trader amasu amani haina su khangnei ba ko to kame common mistakes to avoid ko trading with rain or grocery money nasai so ha ga dune nangi yung bara ren gi damak thamba paisa na angon thok ta bai na ti ko mem si ko je thok ba ngak na du gi na ine share ta bu ko mem ai na real life ta ina face ta ba sing ngak ni ko ine share ta ri si ko si se ai gi di ren mak ti na ti ko mem ai gi se mingonda ana diu le ramba hai ta ko diu mai paisa mina lauramba paisa se ai se adu paisa da arrange ta ra tham ga ne ai u kak la ko mem 10,000 doi adum wa ka wa su wa nei kaino arrange tawbune ko ado 10,000 da aina mindset lakbe ko aise kya trading da ko aina haita ya de wakan lupman buji ko me 10,000 se aigi wakan ji ko 10,000 do kaino trading da thadaraga hangi wari no ko me aina hauba kan di wari no ko me si 10,000 aina trading account da hapchilaga paisa se khar tonghallaga 10,000 se moida singage aduga adugi aina adu tonghanba paisa du lem profit tu na aigi adum trading se hauge na khanbani ba aigi plan ji go yam phabo plan ni ba du go work out to do ba plan hai tare jumda ba plan hai tare ne go adu kan da budi aise kaino hai kan aise खरादी हाइरबा trading gi maram da खरादी खंगबा दुबो यामना खंग फत्ता बाय tar दुगी मतम ओइबने बको दुबो आइना मांगी बाइना लॉस ओइबा पैसा सिंग जेंगो दा याम लेसन पी बको मैम नॉलेज याम पी बने बा अदुगी आइसे मांगो सो आइगिना मांगी बा पैसा सिंग दु दai ai hojik kaisu ningam da bo faudi boko kaino har kan da risk management se yamna fazana maintain ta boko aina ngamga da ba ai kaigi ngambano har kan dai paisa se laita bne ba paisa jam pai da bne ba du gi ngambane ba ai kai gumba paisa se paisa pai ba mi oram ma gadi yam dos big loss hadi loss se yam chauna oram bu shi ai bu ko adu gi ni me paisa pai di kana ba se sidal se kara lai re ko myam aduna ai gi do hen mang gram ne ba du gi paisa du sing ba ngam da ne instead of ai profit ai paisa do plan do instead of ai ꯇꯣꯡꯉꯒ ꯁꯤꯡꯒꯦ ꯈꯜꯂꯝꯕꯗꯣ ꯑꯩꯅ ꯉꯁꯥꯏ ꯊꯝꯂꯝꯕ ꯄꯩꯁꯥꯗꯨꯁꯨ ꯃꯥꯡꯍꯟꯈꯤꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯕꯨ ꯍꯥꯏꯔꯤꯗꯨꯅꯤ ꯁꯤꯈꯣꯏꯁꯤꯅ ꯑꯩꯉꯣꯟꯗ ꯂꯦꯁꯟꯁꯦ ꯌꯥꯝ ꯄꯤꯕꯅꯦꯕꯀꯣ ꯑꯩꯉꯣꯟꯗꯀꯣ ꯃꯦꯝ ꯁꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯍꯥꯏꯅ ꯇꯥꯛꯂꯛꯄ ꯀꯩꯗꯧ ꯃꯤꯁꯦ ꯀꯅꯥꯁꯨ ꯂꯩꯇꯦꯕꯀꯣ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥꯗꯀꯣ ꯃꯦꯝ ꯑꯗꯨꯒ ꯁꯤꯈꯣꯏꯁꯦ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯗꯤ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯊꯦꯡꯅꯔꯛꯇꯕ ꯌꯨꯇ꯭ꯌꯨꯕꯁꯤꯗꯀꯣ ꯃꯦꯝ ꯑꯩꯅ ꯊꯦꯡꯅꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯀꯣꯟꯅ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯀꯥꯟꯗꯨꯗ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯗꯤ ꯂꯣꯁ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯊꯦꯡꯅꯕꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧ ꯇꯞꯅꯀꯣ ꯑꯗꯨꯅ ꯃꯦꯝ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ 2021 ꯗꯒꯤ ꯇ꯭ꯔꯦꯗꯤꯡꯁꯦ ꯇꯝꯕ ꯍꯧꯔꯛꯄꯅꯤ 2021 ꯗꯒꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ 2026 ꯑꯣꯏꯔꯦꯀꯣ ꯃꯦꯝ ꯑꯣꯜꯃꯣꯁ ꯑꯩ 5+ ꯏꯌꯔ ꯑꯣꯏꯔꯦꯀꯣ ꯃꯦꯝ ꯇ꯭ꯔꯦꯗꯤꯡ ꯐꯤꯜꯁꯤꯗ ꯑꯩꯅ ꯇꯝꯂꯛꯄꯁꯦꯀꯣ ꯑꯗꯨꯅ ꯃꯦꯝ ꯑꯩꯁꯦ ꯍꯟꯗꯛ ꯐꯖꯅ ꯍꯧꯕꯅꯦ ꯍꯟꯗꯛꯀꯤ ꯖꯨꯟꯁꯤꯗꯀꯣ ꯃꯦꯝ ꯑꯩ ꯍꯣꯏ ꯑꯩꯅ ꯀꯩꯅꯣ ꯐꯖꯅ ꯑꯗꯨꯝ ꯑꯩꯁꯦ ꯇ꯭ꯔꯦꯗꯤꯡ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯕ ꯉꯝꯃꯅꯤꯀꯣ ꯈꯟꯕꯁꯤꯗꯤ ꯑꯗꯨꯝ ꯑꯩꯁꯦ ꯈꯔꯗꯤ ꯀꯨꯏꯗꯤ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯇ꯭ꯔꯦꯗꯤꯡ ꯍꯧꯅꯤꯡꯉꯥꯏ ꯄꯩꯁꯥꯁꯦ ꯂꯩꯇꯕꯀꯣ ꯃꯦꯝ ꯏꯚꯟ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ ꯃꯦꯝ ꯑꯩ 500 ꯊꯥ ꯑꯃꯗ 500 ꯐꯥꯎ ꯁꯦꯚꯤꯡ ꯇꯧꯕ ꯉꯝꯗꯦꯕꯀꯣ ꯑꯩ ꯍꯥꯏꯗꯤ ꯑꯩꯁꯦ ꯌꯥꯝ ꯍꯦꯜꯊ ꯏꯁꯨꯗ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯑꯗꯨꯝ ꯐꯔꯦ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯕ ꯉꯝꯗꯕꯅꯦꯕ ꯑꯩꯁꯦ ꯌꯥꯝꯅ ꯑꯗꯨꯒ ꯁꯨꯅꯤꯡꯉꯥꯏ ꯁꯦꯟ ꯇꯥꯟꯐꯝꯗꯣ ꯑꯗꯨꯁꯨ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯝ ꯑꯗꯨꯅꯅꯦ ꯑꯩꯁꯦ ꯃꯇꯝ ꯆꯪꯕꯁꯤꯀꯣ ꯃꯦꯝ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯇ꯭ꯔꯦꯗꯤꯡꯗ ꯌꯥꯝ ꯇꯧꯅꯤꯡꯕꯒꯤ ꯆꯥꯡꯗꯨꯒ ꯃꯦꯝ ꯑꯩꯁꯦ ꯑꯣꯟꯂꯤ ꯑꯩꯁꯦ 0.01 ꯂꯣꯠꯁ ꯐꯥꯎꯕ 0.01 ꯂꯣꯠꯁ ꯐꯥꯎꯕꯁꯨ ꯑꯩ ꯊꯕꯛ ꯇꯧꯕꯅꯦ ꯑꯗꯣ ꯁꯤ ꯇꯧꯅꯉꯥꯏ ꯑꯣꯟꯂꯤ $1 ꯈꯛ ꯆꯪꯕꯅꯦꯕ ꯑꯗꯨ 100 ꯔꯨꯄꯤꯁ ꯁꯤꯒꯤ ꯆꯥꯡ ꯈꯛꯇ ꯆꯪꯕꯅꯦꯕꯀꯣ ꯃꯦꯝ ꯑꯗꯨ ꯇ꯭ꯔꯦꯠ ꯇꯧꯅꯉꯥꯏꯗꯣ ꯁꯤꯅ ꯐꯥꯎꯕ ꯑꯩ ꯑꯗꯨꯝ
ꯇ꯭ꯔꯦꯠ ꯇꯧꯕꯅꯤ ꯇꯝꯕ ꯑꯣꯏꯅꯀꯣ ꯃꯌꯥꯝ ꯁꯤ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯃꯌꯥꯝ ꯀꯦꯄꯤꯇꯦꯜ ꯅꯪ ꯍꯧꯕ ꯀꯥꯟꯗ ꯅꯪꯒꯤ ꯀꯦꯄꯤꯇꯦꯜ ꯄꯤꯛꯂꯤ ꯃꯈꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯃꯌꯥꯝ ꯅꯪꯒꯤ ꯕꯤꯛ ꯂꯣꯁꯇꯒꯤ ꯅꯪꯕꯨ ꯀꯟꯒꯅꯤꯀꯣ ꯃꯌꯥꯝ ꯁꯤꯃꯗꯤ ꯀꯥꯎꯒꯅꯨ ꯅꯪ ꯄꯩꯁꯥ ꯄꯤꯛꯅ ꯍꯧꯔꯤ ꯃꯈꯩ ꯅꯪ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯅꯪꯒꯤ ꯕꯤꯛ ꯂꯣꯁꯇꯒꯤ ꯅꯪꯕꯨ ꯀꯟꯒꯅꯤꯀꯣ ꯁꯤꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯀꯥꯏ ꯌꯧꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯕꯣꯔꯣꯋꯤꯡ ꯃꯅꯤ ꯇꯨ ꯇ꯭ꯔꯦꯠꯁꯤ ꯄꯩꯁꯥ ꯃꯤꯉꯣꯟꯗ ꯄꯨꯔ ꯇ꯭ꯔꯦꯠ ꯇꯧꯕꯁꯦ ꯁꯤꯈꯣꯏ ꯀꯃꯟ ꯃꯤꯁꯇꯦꯛꯁꯅꯦꯕꯀꯣ ꯑꯗꯨꯒ ꯁ꯭ꯀꯤꯞꯄꯤꯡ ꯑꯦꯟ ꯏꯃꯥꯔꯖꯦꯟꯁꯤ ꯐꯟ ꯏꯃꯥꯔꯖꯦꯟꯁꯤ ꯐꯟꯁꯦ ꯅꯪ ꯁ꯭ꯀꯤꯞ ꯇꯧꯊꯣꯛꯄ ꯑꯗꯨꯈꯣꯏꯁꯦ ꯁꯤꯁꯨ ꯀꯃꯟ ꯃꯤꯁꯇꯦꯛꯁꯅꯦ ꯑꯗꯒꯤ ꯆꯦꯁꯤꯡ ꯀ꯭ꯋꯤꯛ ꯄ꯭ꯔꯣꯐꯤꯠ ꯅꯪ ꯅꯨꯃꯤꯠ ꯑꯃꯗ ꯊꯨꯅ ꯅꯪ ꯄ꯭ꯔꯣꯐꯤꯠ ꯇꯥꯟꯕ ꯉꯝꯅꯉꯥꯏ ꯁꯤꯈꯣꯏꯁꯦ ꯌꯥꯝ ꯇꯧꯒꯟꯕꯅꯦꯀꯣ ꯑꯗꯨꯒ ꯏꯟꯀ꯭ꯔꯤꯖꯤꯡ ꯇ꯭ꯔꯦꯠ ꯁꯥꯏꯖ ꯑꯥꯐꯇꯔ ꯐ꯭ꯌꯨ ꯃꯟꯁ ꯅꯪ ꯇ꯭ꯔꯦꯠ ꯑꯃ ꯑꯅꯤ ꯑꯍꯨꯝꯒꯨꯝꯕ ꯇꯣꯡꯕ ꯉꯝꯃꯦ ꯍꯥꯏꯅ ꯅꯪ ꯍꯥꯏꯗꯤ ꯅꯪ ꯋꯥꯟ ꯂꯣꯠ ꯂꯧꯔꯝꯃꯦ ꯈꯟꯁꯦꯕ ꯑꯗꯨ ꯅꯪ ꯇꯣꯡꯉꯦ ꯇ꯭ꯔꯦꯠ ꯑꯃ ꯑꯅꯤ ꯂꯧꯔ ꯇꯣꯡꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯇ꯭ꯔꯦꯠꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯇ꯭ꯔꯦꯠ ꯁꯥꯏꯖꯁꯦꯍꯥꯏꯗꯤ ꯂꯣꯠꯁꯦ 1 ꯂꯣꯠ ꯂꯧꯔꯝꯕꯗꯒꯤ ꯅꯪ 10 ꯂꯣꯠꯁ ꯂꯧꯕꯒꯨꯝꯕ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟꯁꯇꯣ ꯁꯤꯒꯨꯝꯕꯁꯤ ꯁꯨꯡꯇꯧ ꯇꯧꯒꯅꯨ ꯀꯟꯁꯤꯁꯇꯦꯟ ꯇꯧꯑꯣ ꯃꯌꯥꯝ ꯅꯪꯒꯤ ꯂꯣꯠ ꯁꯥꯏꯖꯁꯨ ꯑꯦꯕ꯭ꯔꯤꯗꯦ 1 ꯂꯣꯠ ꯂꯧꯔꯗꯤ ꯊꯥ ꯑꯃꯒꯤ ꯑꯗꯨꯝ 1 ꯂꯣꯠ ꯑꯗꯨꯝ ꯂꯧꯑꯣ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯐꯤꯠ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯑꯗꯨ ꯃꯇꯨꯡꯗ ꯅꯪ ꯄ꯭ꯔꯣꯐꯤꯠ ꯑꯣꯏꯔꯗꯤ ꯂꯥꯏꯛ 1 ꯂꯣꯠꯇꯒꯤ ꯅꯪ 1.5 ꯃꯊꯪ ꯊꯥꯗ 1.5 ꯅꯠꯇ꯭ꯔꯒ 2 ꯂꯣꯠꯁ ꯑꯗꯨꯝ ꯂꯧꯕ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ ꯀꯟꯁꯤꯁꯇꯦꯟꯂꯤ ꯅꯥꯏꯅ ꯅꯪ ꯏꯟꯀ꯭ꯔꯤꯁ ꯇꯧꯕꯀꯣ ꯂꯣꯠ ꯁꯥꯏꯖꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯀꯩꯁꯨ ꯀꯥꯏꯗꯕꯅꯦ ꯑꯗꯨ ꯑꯣꯟꯂꯤ ꯍꯥꯏꯅ ꯍꯥꯏꯗꯤ ꯑꯣꯟꯂꯤ if you are in profitable ꯀꯣ ꯅꯪ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯔꯀꯥꯟꯗ ꯈꯛꯇꯗ ꯇꯧ ꯍꯥꯏꯕꯅꯦꯕ ꯀꯣꯃꯔꯁꯤꯁꯨ ꯈꯪꯗ ꯑꯗꯨꯒ ꯏꯒꯅꯣꯔꯤꯡ ꯑꯦ ꯃꯟꯂꯤ ꯕꯖꯦꯠ ꯉꯁꯥꯏ ꯑꯩꯅ ꯕꯖꯦꯠ ꯍꯥꯏꯕꯨ ꯃꯟꯂꯤ ꯕꯖꯦꯠꯁꯦ ꯁꯨꯃꯥꯏꯅ ꯏꯒꯅꯣꯔ ꯇꯧꯕꯁꯦ ꯌꯥꯝ ꯌꯥꯎꯋꯦ ꯁꯨꯃꯥꯏꯅ ꯁꯤꯈꯣꯏꯁꯦ ꯁꯝ ꯀꯃꯟ ꯃꯤꯁꯇꯦꯛꯁ ꯑꯩꯈꯣꯏꯅ ꯁꯤꯈꯣꯏꯁꯦ ꯑꯦꯋꯣꯏꯗ ꯇꯧꯒꯗꯧꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯈꯣꯏꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯕꯅꯤ ꯑꯗꯨꯅ ꯃꯊꯪꯗ ꯑꯩꯈꯣꯏ ꯒꯣꯜꯗꯟ ꯔꯨꯜꯁ ꯕꯤꯐꯣꯔ ꯌꯨ ꯇ꯭ꯔꯦꯠ ꯀꯣ ꯃꯌꯥꯝ ꯅꯪꯒꯤ ꯇ꯭ꯔꯦꯠ ꯍꯧꯗ꯭ꯔꯤꯉꯩꯗ ꯁꯤ ꯒꯣꯜꯗꯟ ꯔꯨꯜꯁꯦ ꯈꯔ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯉꯁꯥꯏꯁꯨ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯕꯤꯜ ꯑꯦꯟ ꯏꯃꯥꯔꯖꯦꯟꯁꯤ ꯐꯥꯔꯁ ꯅꯪ ꯏꯃꯥꯔꯖꯦꯟꯁꯤ ꯐꯟ ꯍꯥꯏꯅ ꯐꯥꯔꯁ ꯅꯪ ꯕꯤꯜ ꯇꯧꯕꯀꯣ ꯑꯗꯨꯒ ꯁꯦꯞ ꯀꯟꯁꯤꯁꯇꯦꯟꯂꯤ ꯑꯦꯕ꯭ꯔꯤ ꯃꯟ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯪ ꯀꯟꯁꯤꯁꯇꯦꯟꯂꯤ ꯁꯦꯚꯤꯡ ꯇꯧꯕꯀꯣ ꯑꯗꯨꯒ ꯇ꯭ꯔꯦꯠ ꯑꯣꯟꯂꯤ ꯋꯤꯠ ꯃꯅꯤ ꯌꯨ ꯀꯦꯟ ꯑꯦꯐꯣꯔꯠ ꯇꯨ ꯂꯨꯁ ꯅꯪꯅ ꯄꯩꯁꯥ ꯃꯥꯡꯕ ꯉꯝꯒꯗꯕꯒꯤ ꯆꯥꯡꯗꯀꯣ ꯃꯌꯥꯝ ꯅꯪꯅ ꯍꯥꯏꯗꯤ ꯅꯪꯅ ꯃꯥꯡꯉꯁꯨ ꯅꯪꯅ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯃꯥꯡꯉꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯇꯨꯝꯕ ꯉꯝꯍꯟꯒꯗꯕ ꯆꯥꯡꯗ ꯅꯪ ꯇ꯭ꯔꯦꯠ ꯇꯧꯕ ꯍꯥꯏꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯉꯣꯟꯗꯁꯨ ꯍꯧꯖꯤꯛꯁꯦ ꯑꯩ 1,000 ꯃꯥꯡꯉꯦ ꯈꯟꯖꯦꯕꯀꯣ ꯁꯤꯒꯤ ꯆꯥꯡꯗꯗꯤ ꯑꯩ ꯃꯥꯡꯉꯁꯨ ꯑꯩ ꯇꯨꯝꯕ ꯉꯝꯒꯅꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯤꯗꯤ ꯃꯤꯒꯤ ꯑꯣꯏꯔꯦꯀꯣ ꯃꯌꯥꯝ ꯃꯤꯗꯤ 1,00,000 ꯃꯥꯡꯉꯁꯨ ꯇꯨꯝꯕ ꯀꯩꯁꯨ ꯈꯟꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯕꯅꯦ ꯌꯥꯝ ꯄꯩꯁꯥ ꯄꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯅꯁꯥꯒꯤ ꯁꯤꯆꯨꯋꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯈꯣꯏꯗꯤ ꯑꯣꯏꯔꯅꯤꯀꯣ ꯑꯗꯨꯅ 1,000 2,000 ꯃꯥꯡꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯀꯩꯁꯨ ꯀꯤꯗꯦ ꯑꯗꯨꯅꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯁꯨ ꯌꯥꯝ ꯄꯤꯛꯅ ꯂꯧꯕꯅꯤ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯂꯧꯕ ꯉꯝꯒꯗꯕ ꯔꯤꯛꯁꯀꯤ ꯆꯥꯡꯗ ꯂꯧꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯀꯦꯄꯤꯇꯦꯜꯁꯨ ꯌꯥꯝꯗꯕ ꯑꯗꯨꯒꯤ ꯑꯗꯨꯒ ꯁꯤꯈꯣꯏꯁꯦ ꯃꯊꯪ ꯑꯩ ꯑꯗꯨꯝ ꯇꯥꯛꯂꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯦꯄꯔꯦꯠ ꯇ꯭ꯔꯦꯗꯤꯡ ꯀꯦꯄꯤꯇꯦꯜ ꯐ꯭ꯔꯣꯝ ꯗꯦꯂꯤ ꯑꯦꯛꯁꯄꯦꯟꯁꯦꯁꯀꯣ ꯃꯌꯥꯝ ꯅꯪ ꯁꯦꯄꯔꯦꯠ ꯇ꯭ꯔꯦꯗꯤꯡ ꯀꯦꯄꯤꯇꯦꯜ ꯊꯝꯒꯗꯧꯕꯅꯤ ꯃꯥꯒꯤ ꯇꯣꯉꯥꯟꯅꯀꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯗꯦꯂꯤ ꯑꯦꯛꯁꯄꯦꯟꯁꯇꯒꯤ ꯅꯪ ꯇꯣꯉꯥꯟꯅ ꯃꯥꯁꯦ ꯊꯝꯕꯤꯌꯣ ꯑꯗꯨꯒ ꯂꯔꯟ ꯑꯦꯟ ꯄ꯭ꯔꯦꯛꯇꯤꯁ ꯕꯤꯐꯣꯔ ꯔꯤꯁꯀꯤꯡ ꯔꯤꯌꯦꯜ ꯃꯅꯤꯀꯣ ꯃꯌꯥꯝ ꯅꯪ ꯑꯁꯦꯡꯕ ꯃꯅꯤꯗꯣ ꯀꯣ ꯃꯌꯥꯝ ꯅꯪ ꯑꯁꯦꯡꯕ ꯃꯅꯤꯅ ꯅꯪ ꯇ꯭ꯔꯦꯠ ꯍꯧꯗ꯭ꯔꯤ ꯃꯃꯥꯡꯗ ꯐꯖꯅ ꯇꯝꯃꯣ ꯑꯗꯨꯒ ꯄ꯭ꯔꯦꯛꯇꯤꯁ ꯇꯧ ꯐꯖꯅ ꯁꯤꯁꯦ ꯂꯔꯟ ꯐꯖꯅ ꯇꯧꯋꯣ ꯍꯥꯏꯕꯁꯦ ꯑꯩ ꯑꯣꯜꯃꯣꯁ ꯑꯦꯚ꯭ꯔꯤ ꯃꯥꯏ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯍꯥꯏꯕꯅꯦꯕꯀꯣ ꯃꯌꯥꯝ ꯐꯖꯅ ꯅꯪ ꯇꯝꯈꯤꯌꯣ ꯍꯥꯏꯅ ꯁꯤꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯕꯅꯦꯕꯀꯣ ꯂꯔꯟ ꯇꯧꯗ꯭ꯔꯗꯤ ꯅꯪ ꯇ꯭ꯔꯦꯗꯤꯡꯁꯦ ꯑꯗꯨꯒ ꯍꯧꯕꯗꯣ ꯅꯪ ꯄꯩꯁꯥ ꯑꯣꯕꯚꯤꯌꯁꯂꯤ ꯅꯪ ꯃꯥꯡꯒꯅꯦꯕꯀꯣ ꯑꯍꯥꯟꯕꯗ ꯂꯔꯟ ꯇꯧꯗ꯭ꯔꯗꯤ ꯅꯪ ꯁꯣꯏꯗꯅ ꯃꯥꯡꯒꯅꯤ ꯑꯗꯨꯅ ꯍꯥꯟꯅ ꯅꯪ ꯐꯖꯅ ꯂꯔꯟ ꯇꯧꯕꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ ꯃꯦꯝ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯔꯗꯤꯀꯣ ꯃꯦꯝ ꯁꯤꯁꯦ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯅꯪ ꯍꯧꯖꯤꯛꯇꯤꯀꯣ ꯃꯦꯝ ꯐꯣꯔꯦꯛꯁꯀꯤ ꯑꯐꯕ ꯑꯃꯅ ꯐꯣꯔꯦꯛꯁꯇ ꯅꯪ ꯐꯣꯔꯦꯛꯁ ꯕ꯭ꯔꯣꯀꯔꯗ ꯅꯪ ꯗꯦꯃꯣ ꯇ꯭ꯔꯦꯠ ꯍꯥꯏꯅꯀꯣ ꯃꯦꯝ ꯗꯦꯃꯣ ꯇ꯭ꯔꯦꯠ ꯑꯦꯀꯥꯎꯟ ꯗꯦꯃꯣ ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯅꯪ ꯗꯦꯃꯣ ꯇ꯭ꯔꯦꯠ ꯇꯧꯕ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯕ꯭ꯔꯣꯀꯔꯗꯨꯅ ꯅꯪꯒꯤ ꯗꯦꯃꯣ ꯚꯔꯆꯨꯋꯦꯜ ꯃꯅꯤ ꯄꯤꯒꯅꯦꯕꯀꯣ ꯚꯔꯆꯨꯋꯦꯜ ꯃꯅꯤ 1,000 USD ꯑꯣꯔ 10,000 ꯃꯣꯏ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯄꯩꯁꯥ ꯅꯠꯇꯕ ꯃꯣꯏ ꯚꯔꯆꯨꯋꯦꯜ ꯃꯅꯤ ꯑꯗꯨꯝ ꯄꯤꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗ ꯅꯪ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨ ꯁꯤ ꯅꯪ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯅꯤꯡꯉꯥꯏ ꯍꯧꯖꯤꯛ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯅꯤꯡꯉꯦ ꯈꯟꯁꯦꯕꯀꯣ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯅꯤꯡꯉꯥꯏ ꯅꯪ ꯃꯌꯥꯝ ꯅꯪꯒꯤꯗꯃꯛ ꯕ꯭ꯔꯣꯀꯔ ꯂꯤꯡꯛꯁꯤꯀꯣ ꯃꯌꯥꯝ
XM broker haina ama lebako XM global haina adu account da hangchilaba ai link du ma'am ai ki sigi video gi description da sai hapcharam ge bako adu da nang click tawraga register tawbi ma'am adu ai gi link gi through da nang hanga di ko ma'am na 100% bonus phangani bako ai di ma'am nang $100 nang deposit tawa khanji bako hayeng adum nangi hek deposit tawraga nang account da $200 phangani bako 100% bonus ai siku ma'am 100 deposit tawraga na 200 phangani bako nang dollar nang account da aduna ma'am sigi kana base lawbiu aduga ma'am demo ka ahan bida ne adum real account da how ki gano bako mo nei fajana tamtre ko aduna ahan bida demo account da demo chat lawbiu ai link the description da ai hapcharam ge da changa register tawraga demo account da adum practice tawbiu aduga ma'am aina hairabsi XM account ji ko ma'am XM XM broker से को मैम अफाबा हमने मासे weekly कनो competition लाइव ने को मैम हाइदे मैं कि नंगी मोय की virtual money मैंने अदुसे पी बने बको दे मोय अकाउंट न पे द competition मा लाइव ने मैंने virtual money पी बने बको अदु द weekly द याम दुगी मरक द क्वाइ द यामना तानबा ngamba है तारे को पैसा अर्न तौबा ngamba मी द को मैम अदु मैं अदु द चंग गदम यंग मैं अदु खंदोगा मोगी मरकता पैसा पीबनेबा अदु टॉप टॉप 100 खोइदा को मैम टॉप 100 होय टॉप 100 त मोय पैसा से अदुम रियल मनी पीबनेबा नंग अकाउंट हे ngam nang अदु द ngमदि नंग टॉप चलदि नंग नंग अकाउंट द मोना रियल मनी पीरकनेबा को अदुना मैम पैसा लाइतबि लाइत्रसु को मैं अदु कनो यावरगा तवसु कैसु काइदेबा को मैम अदुना प्रैक्टिस तबो ओइना नंग अदु द सक्सेस ओइबा ngमबे नंग पैसा द फंगदोइना अदु अदुना मैम सिगी कानाबसे लहबिरो XM अकाउंट हजि अदुम ओपन तौबिरो लिंक द आइगी डिस्क्रिप्शन द चंगा को मैम अदुना मैम ngasiगidi वीडियो सिदा मतंग सिदा लोजिन लगे अदु मैम आइगी ममांगी वीडियो सिंग पार्ट सिंग यंगतदि अदुम यंगबिरो आइगी चैनल सिदा YouTube चैनल सिदा चंगा को मैम प्लेलिस्ट लाइबने आइगी प्लेलिस्ट बेसिक्स ऑफ स्टॉक मार्केट बेसिक्स ऑफ फॉरेक्स ट्रेडिंग आइना को मैम अदुदा चंगा यंगबिरो अदुना मथंगी आइना हाइबदो मैम मथंगी संडे हयेंग सैटरडे नत्रगा संडे दाई आइगी सी जुलाई मनगी PNL से सोइदना थागलअनि बको आई केमक बुक तब ngambra प्रॉफिट तब ngambra नत्रगा केमक लॉस ओइब्रा हाइबदो सोइदना खंगनि को मैम अदुना अदु फाव बि हयेंग हंचि फाव बि ने ngai मिनरसे